Maya Mohan Mumukta, Kangli Review Taram Nokcheri. Nasi Mayang from the Kudol Tamzakadriva film Sigi Mamina, Janta Garas. Movie AC 2016 movie Yamani. I am the Vidana 7.2 Funky Eduga. Google users in 81% like Toki. Movie AC the Tudu Hendona Saktam Lankibana, Mohan Lan, Junior NTR Amasung Samantha. Movie AC Horpugis in the Government of Samada, Siva Amasung, Chandrasekhar, Mawani Yamna Lunatina Duna Lerami. Chandrasekhar Siva the Haraki, ID, account with work sum Toduna Lebese, no aitre, Mayam Siva Kartoni, Maramaduna, I hawk, UPSC exam Tara Gadna Leple. Nandikari Toga Haribano Hadana Mahana, Siva the Humble Matamda, ID, Yum the Chaladuna, Imung Manungi, Taba in Gangsing the Mating Panga Pami Hadana Mahana, Mahaki Marubadu Tamnami. Igi Yam Bado, equipping Matam the Giyam Nawana. Gari Semladuna equipo like the Malakibni Aduga, Mahana, Isanupi and Ibusu, Madudagi Panglakiba Pashasing Aduna, Lohong Kibini, Yam Basayam no Watere, Maramaduna, Yambagi Mating Pang Bai, Yum the Handa Pami Aduga, Yamba Buena, Hydrobatu Prok to the Mahaki, Geris of Wumahang Tuna, Ayana, Mahakuma Pomatur Tabuk to Honda Pami. Malon Pashivana, Mahaki Mayamba, Shatiambu, Hydrobat Janabagi the Temlami, but the Mayamba to Haraki. I did Mafumasi Sorpani Eduga, Mafumasida. I get a wing Kamiam Setoropani, Maramaduna, Mafumasi Chatpano, I don't Monday. Madamanapa on Haraki. Tamunu Momanda Sahabi Kibatai. Karigumba, Apava Bakalunchi and Taragadi, Mapam would hit the Tabak to Womatamda, Madu Yunga Chaman and Haiduna. Why is he Haiduna? Manopana Mayamba Dubu. I do watch a big them with the Temba Yarami. Manopa Wapamadu, Matim and Suya Kirami. Asumto Dramayamba Manopa, Mawani Puna. Hydrobata, a pick Garas Mahanglami, Garasa to the Tabakshun of Bidamata, Mikia, Mapoma to Laklami, Mapoma to the Boss Amasung Alibu, Mahana Tabakap Kirami. Such a Mamusum Mahakiman Pagi, Apo Wakalon Amasung, Gun Honajabana Makoina, Geris at the South Holatuna, Mapoma to the Janta Garasa Duna Yam Chow Hangula Lerami. Asumasum Toduna, engine expert sing to Laki, Amana Sankar Kawi, Amana Satpal Kawi, Makoini to Su Boss Napuduna Lakibani. Ikang Kango to the Nomadi, Chandrasekhar Mahaki Marup Siba Unaba, Mahaki Geres the Laklami Aduka, Mato do Ubamatamda, Siba the Yam Harau Jeremy, Chandrasekhar Mahak, UPSC exam Tabalu Rapamatunda, Siba Manak the Lakibani, Apamaduna Mahak, DCP post Lauraduna, Mapamadra joint Toki, Chandrasekhar Siba Mayam the Hierarchy, Sibana Tamubu, Mapamasida settled over Palm Kibani, Aduga, Nasi, let me be Pibam si Ubamatamda Aitamui Penzere. Nobody, Hanama Mahaki Runadu Yade Haiduna, Semner Derame. Madura Sankana, Masi Shemazu, Yadrabanina, Amalesium Tokro Haiduna Hala to the Harame. Satya Musung Sivagi, Machanapa Mamum Polame. Nobody, Hala to Murunadu, Yadre Haiduna, Mahaki Garas Laki Duga. Mahaki Masana Piedu, Coles Telebani, Gari Silepokre, Induna Laklipani Haiduna Tamlame. Both the observer the PM Lerame, Mahana Bospu. Ujanabagi Mukta Mahaki Gari to Yadre Haiduna, Mapoma to the same Blacknami. Adubu Bosti, Nupi Manak Changmomatam the Yam Ikaije, Maramaduna Mahana, Sankar Busemun by the Mutaharami, Sankar Haraki, Nupi is in a line Pira Pavta, Man Samuya to Sikamaitor Vizano. No Mudishivana, Sankar Hangaye, Sankar Kadore Handakti, Karim Chachado Mahaki Gari to Yadre Laktini, Madame Mapoma to the Makoyi Mechanicum Hanami, Karim Chachagi Machana P to the Mahana Colis Halapomatamda, Tatam Tomtele has an accident of the Siri, Maramadurani Mahana Laktribasi, Pau the Tau Matamda, Makoi Punama, Matoino and Ramde, Quadi Henanwajadribasina, Satyam Nanungaramde. Hello guys, mayam da wari maka chathari da wafam khara thamjauge adomna Amazon Ajio Big Bazaar asina chingbala chathariba online shopping sales ki matang da karigum khara dang hajage masida yam maru ori basi adomna pot lebada 30% cashback phongbigani mani 30% haibani mato garamna phongbigani haibadi Amazon Ajio Big Bazaar asina chingba kaya gi website ta aina shopping tawbada ID maduda direct changduna pot lejadi aina India gi khwaidagi chawba cashback app Cash Karo sina duna online shopping loina tawi Cash Karo si ratan tata na phawba sales
थादरिबनी केस करोना अदोमना कूपन कोड क्या फंगबिरदुना वेबसाइट लिसिंग अमुगा चौवा हेनबदा डिस्काउंट क्या पीरिबनी अदोमना शॉपिंग तौबिबगी अमुक्तदा एप्स मयाम हापगी मथौ ताद्रे केस करोदगी असेंग केस फंगबिदुना सेनफम अदु बैंक अकाउंट सिंगदगी ट्रांसफर तौबा यागनी नत्रगना अमेज़न वाउचर दा ओथोपिबसु यागनी केस करो सिजिनबसी यामना सुलाई मसिदा स्टेप अहुम खक चंगनी डिस्क्रिप्शन दा यावरिबा लिंक असिदा चंगबिरदुना केस करो डाउनलोड तौबियु नत्रगना प्ले स्टोर नत्रगा एप स्टोर दगी डायरेक्ट डाउनलोड तौबियु मदुगी मतुंगदा आईगी कोड KNG25 असी हापीदुना खुदकता ₹25 की बोनस फंगबिगनी सिजिनबगी स्टेप सिंग अदुदी अहानबदा केस करो दा चंगबिदुना अदोंगी अपांबा वेबसाइट खनबिरो अदुगा ऑरेंज बटन असी नंबियु मदुगी मतुंगदा हानागुम अदुम पोट लेबियु अदोमना लेरिबा प्रोडक्ट अदु कार्ट हापियु अदुगा पेमेंट तौबियु मदुगी मतुंगदा अदोमना माय अर्निंग सेक्शन दा चंगबिदुना चेक तौबियु अमुतंग सिजिनबियु अदुगा अदोमना केस करो दा पोट लेबिगी हेबिट असी अदुम हाइनरदबनी मया वारी मखा चथरसी सत्यम अमसुंग महाकी मीसिंग अदु करीम चाचागी मनाक्ता लाक्तुना असीबा हंगलमी मदा करीम चाचादा सत्यम नहरकी ईश्वरसिना अखोइदा तौबिदिबसिबु करिनो मदा करीम चाचाना हरकी ईश्वरना नते मसी तौरिपासे फत्रबा मियोय खरदुननी वाहिरु ताबा मतमदा सत्यम पुंगंगलमी अदुग महाना वारी लिनकनबैदमक्ता करीम चाचादा हाइबा मतमदा करीम चाचाना वारी अदु लिरखी आइगी चानपीदो नोंगमदी कॉलेजदगी हलक्खिबने अदुबु फत्रबा मिसिंग अदुना फारदुना महाकपु मखोय मरी चंगदुना इज्जत मांगनबिरे अदुगा महापु हातोपिरगा सोरोक्ता लंथोकपने अदुगा मदुबु एक्सीडेंट मालहनखिबने वाहाय रुताबा मतमदा सत्यम अमसुंग शिवा तिंग लाउखिरमे सत्यम शिवागी ममानब चंद्रशेखरगी मनाक्ता लाक्लमी अदुगा करीम चाचागी मचानपीदो नुपा मरी चंगदुना रेप तौरगा हापिखरे हादुना तमलमी चंद्रशेखरना हरकी आइसु चिंगनरिबने अदुबु मखोयसे यामना चावबा अमसुंग संगपंगा लेबा मिसिंगनी मखोयना थौदोल तौबा मतमदा खुदम अमता थममदे वाहाय रुताबा मतमदा शिवाना हरकी करीम चाचागी इमुंग मनुंग अदो किमनखिदन मपान पाउथोक्त्रे चंद्रशेखरना आइजु मदुगी पाउ ताबा मतमदा यामना नुंगाइते अदुगा मखोयसे आइना आइनगी मतेंग लौदुना दंदी पीगनी मदा सत्यमना हरकी करी नुमित्ता पीदुरबा दंदीनो मदुगी चंद्रशेखरना महाकी ममानबा शिवादा हरकी नोय तामोसे ज्ञान तानबा अमता हायो मसी गारी सेमबगा मानदेने थौदो अदुदगिदी सत्यम अमसुंग जनता गराजता लेरिबा मीसिंग अदुना मखोयदी गारीबु याद्रदि सेमबनी अदुना मी फतबा मी यादबा कांगुसी मखोयना सेमलनी हाइदुना खनखि अदुगा मखोयना नुपा मरी दुबु तप्ताना फुरमी नुपासिंग अदुना सत्यमदा कनानो हाइदुना हंगबा मतमदा नुपी मचा पोपा ममा मपाना मचा नुपीना कॉलेजदगी मिनिट अमदंग चोंधबा मतमदा थवाई वाजरेबिनी अदुगा करिगुंबा मखोयना कॉलेजदगी हलक्ता तारगदी करम तौगनी हाइदुना मखोयबु तप्ताना फुरमी अदुगा फुबा याबा फुरा मतुंगदा गारी अमदा हापचलदुना मखोयबु चिंगदगी ओंधाहनखि अदुगा एक्सीडेंट मालहनखि डीसीपी चंद्रशेखरनदी मसी पोंबसे कलाना तौरंगनी हाइबसि चिंगदरदुना महांगना जनता गराजदा सत्यम मुनबा लाखिरमी अदुगा महांगना सत्यमदा नुपा मचा मरी अदो ngarang sire haduna paulai mada setamna haraki saitamna kasu khongjana सारदुना आइसु पाउ ताइने मखोय एक्सीडेंट तौ हाबदो मदा चंद्रशेखरना हरकी मसिगी मतांगसिदा नंग करिमता खंगदे हाइदुना अमता हायुने मदा सत्यमना हरकी मखोयना सिरिदो नुपी मचादुना सिखिबा दुगुमना एक्सीडेंट तौदुना सिखिबनी हाइदुना नाकोयने नगेरमी चंद्रशेखरना सत्यमना हरकी नाकोय मफम मसिदा पैसा तानबा लाखपने दुगा नाकोयना तौरिबा थबा दुदि यामना फत्ते नाकोयजे मयामना रेस्पेक्ट तौबा मीनी करिनो नाकोयना गुंदादंग तौरिबदुबो सत्यमना हरकी अफब मीसिंगसिबु मयामना नमथदुना थंबनी मरमदुना अखोयना थौना फबम चंगी मद चंद्रशेखरना हरकी थौना फै हाइदुनबु मी हारपचिबु चुंबरने यंगु करीम चाचागी मचानपी सिगिबा मतमदा महाना मदुगी पावदो आइगोंदा तमखिबने आइगोंदा मदुगी चाइनादो चप चाना फावी नखोयदा तमदिबगी मरम कइगिनो खंबरा हाइदुना महाक मफम मदुरी चखिरामी असुम असुम तौदुना मफम मदुरा लेरिबा मिपुम खुदिमक्की समस्यासिंग अदु पुरदुना जनता गैरेजदा लाक्लमी अदुगा गराजदा सत्यमना मखोयगी अवाबसिंग अदुबु कोकनबु होनरमी जनता गैरेजदा लेबा सत्यम अमसुं महाकी मीसिंगना करिगुंबा मिचम अमदा पैसा थौरिबने हाइदुना नियम लाना थौतारगदी मखोयबुसु फुरमी मखोयना मी फुबा से गुंडा अमदगी हेना याम तमथिना फुरमी मरमदुना मसिगी पावसी खबर क्यातसु फोंगलामी नोंमदी मुंबईदा लेबा सुरेशना महाकी मचनपी नंदुगी हाइना सिंगनबगीदमक्ता जनता गैरेजकी सत्यमगी मनाक्ता लाक्लमी सुरेशना हरकी महाकी हाबदा कना लैतरे अइनतना महाकु अइने चानपीदौना योलखिबनी महाकसे पोमिनदबो ओइतारगसु इसनुपीदैने हेना लुना तौजरिबनी अइना अइगे अपामबसे अदोमना नमदना तौहनबदी पामदे अदुबु अइगी चनुपीसे अइगी मिमांगदा अदुमक लेहनबा पामी
ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯦꯟꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯃꯍꯥꯛ ꯃꯨꯝꯕꯥꯏꯗ ꯂꯥꯛꯇꯨꯅ ꯃꯨꯝꯕꯥꯏꯗ ꯂꯩꯕꯗꯨꯅ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯤꯕꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏ ꯑꯩꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯅ ꯑꯗꯨꯝ ꯄꯥꯝꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯗꯣꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯤ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯑꯗꯣꯝꯅ ꯄꯨꯕꯤꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯃꯛ ꯌꯥꯒꯅꯤ ꯁꯤꯕꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯦꯁ ꯀꯥꯄꯨꯛ ꯆꯥꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯆꯟꯅꯨꯄꯤ ꯅꯟꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯁꯦ ꯂꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯕꯅꯤ ꯇꯥꯃꯣ ꯃꯗꯨꯗ ꯁꯇꯝꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯑꯋꯥꯕ ꯑꯝꯇ ꯂꯩꯍꯜꯂꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯔꯥꯅꯤ ꯑꯣꯏꯍꯟꯗꯨꯅ ꯊꯝꯗꯣꯔꯤꯕꯅꯤ ꯃꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯦꯁꯇ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯔꯦꯁꯅ ꯃꯆꯟꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯥꯈꯤꯔꯝꯃꯤ ꯁꯩꯇꯝꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯅꯗꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤꯗꯤ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯀꯌꯥ ꯂꯩꯕꯅꯤꯅ ꯃꯍꯥꯛꯀꯤ ꯌꯦꯟꯅꯕꯁꯨ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩ ꯅꯣꯡꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯨꯀꯦꯁ ꯔꯥꯏꯅꯥ ꯂꯥꯛꯈꯤ ꯃꯨꯀꯦꯁ ꯔꯥꯏꯅꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯑꯩꯁꯦ ꯅꯪꯅ ꯍꯥꯠꯈꯤꯕ ꯁꯟꯗꯤꯞ ꯔꯥꯏꯅꯥ ꯍꯥꯏꯕꯗꯨꯒꯤ ꯃꯌꯥꯝꯕꯅꯤ ꯁꯩꯇꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯥꯗꯣꯛꯂꯗꯨꯅ ꯃꯨꯀꯦꯁꯀꯤ ꯃꯕꯥꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯨꯀꯦꯁ ꯑꯁꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯆꯧꯕ ꯑꯃꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯀꯌꯥꯕꯨ ꯋꯥꯍꯟꯕꯅꯤ ꯃꯗꯨꯗ ꯁꯩꯇꯝꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯗꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯐꯠꯇꯕ ꯊꯕꯛ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯨꯀꯦꯁꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟꯅꯤ ꯑꯩꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯥꯟꯅꯕ ꯌꯦꯡꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯒꯤ ꯑꯃꯥꯡꯕꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎ ꯇꯥꯕꯅꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯁꯇꯝꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯏꯕꯥꯅꯤꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯗꯣꯔꯤ ꯍꯥꯏꯗꯨꯅ ꯃꯨꯀꯦꯁ ꯑꯗꯨ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯃꯗꯤ ꯁꯩꯇꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯅꯤ ꯃꯍꯥꯛꯅ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯔꯨꯕꯅꯤ ꯄꯩꯁꯥ ꯄꯨꯔꯨꯏ ꯍꯥꯏꯗꯨꯅꯕꯨ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ ꯄꯩꯁꯥ ꯄꯨꯔꯨꯏ ꯍꯥꯏꯗꯨꯅꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯂꯛꯂꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯁꯤꯕꯥꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨꯗ ꯀꯣꯟꯅ ꯆꯠꯂꯁꯨ ꯌꯥꯏ ꯇꯥꯃꯣ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯍꯥꯟꯅ ꯑꯝꯇ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨꯒ ꯄꯨꯟꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯝꯃꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯆꯦꯛ ꯄꯣꯁ ꯍꯥꯟꯅ ꯂꯩꯔꯝꯗꯕ ꯑꯃ ꯊꯠꯇꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯆꯦꯛ ꯄꯣꯁ ꯑꯗꯨ ꯍꯥꯏꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯅ ꯃꯉꯣꯟꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯃꯍꯥꯛ ꯍꯥꯠꯄꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯟꯗꯤ ꯍꯤꯡꯍꯧꯏ ꯁꯤꯕꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯁꯪꯁꯀꯥꯔ ꯇꯧꯕꯒꯤꯗꯃꯛꯇ ꯃꯤ ꯀꯌꯥ ꯂꯥꯛꯂꯝꯃꯤ ꯁꯪꯁꯀꯥꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯁꯩꯇꯝꯗ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯀꯤꯗꯨꯅ ꯂꯩꯔꯝꯕ ꯊꯧꯗꯣꯛ ꯑꯗꯣ ꯉꯁꯤꯗꯤ ꯊꯣꯛꯂꯔꯤ ꯁꯤꯕꯥꯒꯤ ꯃꯃꯤꯡ ꯁꯪꯕꯁꯤ ꯁꯤꯕ ꯍꯔꯤ ꯀꯧꯕꯅꯤ ꯑꯗꯨꯅ ꯆꯟꯗ꯭ꯔꯁꯦꯈꯔꯅꯗꯤ ꯃꯍꯥꯛꯄꯨ ꯍꯔꯤ ꯍꯥꯏꯗꯨꯅ ꯀꯧꯏ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯍꯥꯏꯔꯛꯈꯤ ꯍꯔꯤꯒꯤ ꯃꯣꯕꯥꯏꯜꯅꯗꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯊꯨꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯜꯂꯨꯗꯦ ꯌꯦꯡꯉꯨ ꯃꯈꯣꯏꯗ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯕꯨ ꯌꯦꯡꯍꯩꯔꯤꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤꯗꯤ ꯃꯆꯟꯅꯨꯄꯤ ꯑꯃꯈꯛꯇꯅ ꯌꯥꯎꯖꯔꯤꯕꯗꯣ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛꯇ ꯀꯞꯀꯗꯕ ꯅꯠꯇꯦ ꯅꯍꯥꯛ ꯑꯉꯥꯡ ꯑꯁꯤꯒꯤ ꯈꯜꯂꯒ ꯅꯍꯥꯛꯀꯤ ꯊꯕꯛꯀꯤ ꯃꯥꯏꯀꯩꯗꯣ ꯍꯣꯡꯗꯣꯛꯀꯗꯕꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯦ ꯂꯦꯞꯄꯤꯔꯣ ꯍꯥꯏꯗꯨꯅ ꯈꯨꯠꯂꯣꯟꯗꯨꯅ ꯍꯥꯏꯖꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯩꯇꯝꯅ ꯋꯥꯄ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯅꯟꯕꯨ ꯄꯥꯝꯈꯠꯂꯗꯨꯅ ꯁꯨꯔꯦꯁ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯏꯅꯥꯎꯅꯨꯄꯥꯗꯣ ꯂꯩꯇ꯭ꯔꯤꯕꯅꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯗꯟꯗꯤ ꯄꯤꯖꯕꯅꯤ ꯈꯜꯂꯛꯇꯨꯅ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥ ꯑꯁꯦ ꯅꯉꯣꯟꯗ ꯉꯁꯤ ꯆꯥꯎꯅꯕ ꯌꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯖꯅꯇꯥ ꯒꯔꯥꯖꯀꯤ ꯃꯃꯤ ꯑꯃꯇ ꯇꯥꯍꯜꯂꯛꯑꯣꯏ ꯃꯁꯤ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯁꯤꯕꯅꯤꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯂꯦꯞꯄ ꯅꯥꯏꯔꯣꯏ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯥ ꯍꯦꯟꯅ ꯇꯧꯔꯛꯈꯤꯗꯨꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯅꯣ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯨꯔꯦꯁꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯨꯝꯕꯥꯏ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥꯕꯣꯛꯅ ꯁꯩꯇꯝꯗ ꯍꯥꯏꯔꯝꯃꯤ ꯑꯅꯟ ꯑꯗꯣ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯝꯇꯗꯤ ꯎꯅꯤꯡꯕꯅꯤ ꯃꯗ ꯁꯩꯇꯝꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯗꯣ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯁꯨꯔꯦꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯅꯟꯕꯨ ꯃꯆꯥꯗꯧꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ ꯑꯅꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯍꯥꯛ ꯄꯥꯝꯕꯤ ꯁꯤꯡꯕꯤ ꯎ ꯄꯥꯝꯕꯤ ꯀꯌꯥꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯔꯦꯁꯀꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯅꯟ ꯑꯃꯁꯨꯡ ꯁꯨꯔꯦꯁꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯟꯅ ꯆꯥꯎꯃꯤꯟꯅꯔꯛꯈꯤ ꯗꯤꯌꯥ ꯑꯃꯁꯨꯡ ꯑꯅꯟ ꯑꯁꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯗꯨꯃꯛ ꯈꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯑꯅꯟꯅ ꯄꯥꯝꯕꯤ ꯊꯥꯕ ꯃꯇꯝꯗ ꯗꯤꯌꯥꯅ ꯑꯗꯨꯃꯛ ꯐꯣꯏꯗꯠꯂꯝꯃꯤ
ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯃꯛ ꯑꯗꯨꯝ ꯈꯟꯅꯩ꯫ ꯑꯅꯟꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯅꯤꯡꯉꯩ ꯃꯇꯝꯗ ꯃꯥꯃꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ? ꯃꯗꯨ ꯁꯨꯔꯦꯁꯅ ꯋꯥ ꯂꯣꯜꯂꯗꯨꯅ ꯅꯪꯒꯤ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯄꯨꯟꯅ ꯁꯤꯈꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯛꯇꯤ ꯑꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯅꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯣꯇꯣꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯁꯨꯔꯦꯁꯅ ꯃꯈꯣꯏꯒꯤ ꯐꯣꯇꯣ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯁꯨꯔꯦꯁꯀꯤ ꯅꯨꯄꯤꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯅꯟ ꯑꯃꯁꯨꯡ ꯗꯤꯌꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯅꯦ ꯑꯗꯣ ꯋꯥꯀꯤꯡ ꯆꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯗꯤ ꯋꯥꯀꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯦ ꯑꯗꯨꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯨꯝꯗꯁꯅꯨ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯝꯅ ꯃꯅꯦ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯅꯦ ꯑꯗꯨꯅ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄꯗꯣ ꯆꯠꯄꯨꯗꯤ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯈꯔ ꯊꯦꯡꯂꯞꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯤ आनंदगी महाकी पांबी थाबगी कैंपेन अदुना कमदौनो हादुना हारमी मदुदा मनेना आइसु याउतिनि हादुना हारमी तांजादुदा दियादु हाथु हाथु जेंथोरखी अदुगा आनंदगी पांबी थाबगी कैंपेन अदो याउगनि हादुना हारमी मतौदु उबु मतमदा दियागी ममान हारकी नंदी मफम अदुदा चलगा नबानीसे अमु खन्नरक्तबनी सत्रसु यारे हादुना हाइबा मतमदा करिगुंबा अइना चलुक्ता तारगदी महागना होरेन हलपु मतमदा युमदा अइंगोंदा लांग तारगनी मदुनाने नुमित क्यानि चतुरिबसे चलौबना फगनी हादुना महाक्सु आनंदगी पांबी थाबगी कैंपेन अदु चलमे आनंदसी एनवायरनमेंट एक्टिविस्ट अमनी महाल महाकी बाइक मनिंगदा पांबी क्या पुरक्लदुना तता अमद पांबी क्या पुरक्लदुना कॉलोनी अमदा लाक्लमे महाल अयुंगतादा कॉलोनी दुगी मिसिंग अदुबु लोइना हौदोलदुना नखोइदि कॉलोनी सि साबा लोइरबा मतुंग लाक्पनी अदुबु कॉलोनी सि साजिंगै ममांगदा मफम असिदा उजाउ क्या हौरमी मदुसिंग अदो लोइना याथलगा साखिबनी नखोइना लैरिबा पृथ्वीसे नखोइना लैबा मतमदा पंगनैदा लैबा याबगी मौंगदा लैगनु याथकिबा पांबीसिंग अदो अमुहाना हौनबदि ngamlaroi अदुबु अइखोइना पांबीसिंगदि थाजिंगदबनी मसिना तुंगी जेनेरेशन लाकदबा आगांसिंगदा अफबा नुसिसे होनबा ngamanduribani अनन पिरिबे स्पीच अदुदि दियाना हंजिन हंजिन तादुना माहति चिंपा पुरदुना ममादा हंजिन हंजिन हाइबदु अमु हल्लदुना हारमे असम तोद्र मखोइ मयाम पांबीसिंग बि थाबगी थबदु तोरमे नोंगालपु मतमदा मखोइना टेबल दा ब्रेकफास्ट सादुना लैबा मतमदा दियाना हाथु हाथु चाबा मतौदु उबा मतमदा ममाना करिगिनु नना हाथु हाथु चाइदु हाइदुना हारमे मदा दियाना ngasi ai office ka ha banu bene maramaduna ai thabak chapana thengna chaningde दियाना थबक फंगले हाइबा पाउ ताबा मतमदा आनंद हारखी नंगना तौरी थबक मफम अदुदि एलबी कंपनी हाइबदु नत्रा थबक अमा फंगेने पंगतौरु तौरी से कगिनो केमिकल की कंपनी नि अदुगा मदुदगी थोलगलिबा पोल्यूशन क्या अदुरि नंग खंगदबरा आनंद से पोल्यूशन हाइबा वाहि ताबा यादे मदुदगी थोलगलिबा पोल्यूशन अदुना एनवायरनमेंट असे पुमा मंगलेबने हाइदुना हारमी वाहि ताबा मतमदा अमु नंगिदो हौरक्लबरा हाइदुना दियाना आनंद हारमी अइबु थबक तो हलु यारे खतरोके अइगिसे अइ अपामा मौंदा हेंगलो हायमदुना दियादु मफम मदुदगी चटखिरमी मदुदगी मखोइगी मा मदुना आनंद हारखी आनंद नंगदि करि होनागे खलिबनो नंगी पुंसीदा नंग करंबा करियर चटके हारिबनो हायदुना हांगलमे मदुरा आनंद हारखी आइदि प्रकृति बनुसीबा एनवायरनमेंट से बुकनबा होनाबने मसि तुंगी जेनेरेशन गिने हायदुना हारमे मदुरा मखोइगी मामन हारखी मदुबुदि आइसु खंगे दुबु पैसा थोकपा याबा इमुंग मनुंग पुबा याबा थबक दुबु करिनो हायदुना हांगमनी आनंद अइना होनरिबसे मयामगिनी नंगिनी अइगिनी अखोइ पुनमकिनी कोना लाकदबा सिंगिसुने हायदुना मफम अदुदगी मामलन ज्ञान तारो हायदुना मफम अदुदगी आनंद चटखी आनंदगी मामला महाकी मपादा महाना ngangi wang sanga se tabu matamda adom kari phobigi haidun hangname mada suresh ki mapan harki male hana dige samay du ngangi dudi nating asi mala ngangi wang sidi janata gere seleba missing adugi wangang singang adu male mukesh raina adu chief minister unaba laklami aduga mahana project ama puduna laklami project adu da mahana hariba se makhoi mafam adu da basti male basti tangkhai amadi mafam adu leiba संग अदो लोन सिदोलदुना पक्का युम सादुना पीगिने अदुगा बस्ती तंखाय अमना अइना मफम अदुदा शॉपिंग मॉल केका सागे हायदुना हारमी मसिदा कानरिबसे मीसिंग अदुजु कानरे अदुगा आइसु कानरे मखोजु अफब युमदा लेबा फंगलानी हायदुना हारमी वाइरु ताबा मतमदा चीफ मिनिस्टर अदुरि यामना हरावरमी चीफ मिनिस्टर ना हारकी मसिगी वासे अइ थनना लेपदि यारोय ओपोजिशन कांगु सिंगसे यामना फत्तबनी मखोइना सरै तौरक्लगदि फरक तागनी मयाम पुना फमिनरदुना वा मखनबम चुमगनी अदुगा मसिदि अफब थपलिना यारपुसु याइना हायदुना चीफ मिनिस्टर अदुना राइना हारमे मतम नहौखिबना सत्यम की मचानुपा राघवसु सौरक्लमे अदुगा महागना ममादा
ꯑꯩꯈꯣꯏ ꯕꯕꯥꯗ ꯑꯩꯒꯤ ꯃꯇꯥꯡꯗ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯅꯪꯒꯤꯁꯨ ꯅꯄꯥꯅꯦ ꯍꯥꯏꯌꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯃꯐꯝꯗꯨꯗ ꯆꯠꯈꯤ ꯔꯥꯘꯕꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯍꯥꯏꯔꯛꯈꯤ ꯕꯦꯗꯥ ꯀꯟꯁꯇ꯭ꯔꯛꯁꯟ ꯒ꯭ꯔꯨꯞ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯗꯨꯗ ꯁꯩꯇꯦꯝꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯀꯔꯣꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨ ꯂꯩꯔꯣꯏ ꯃꯗꯨ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯕꯥ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯇꯦꯡ ꯅꯤꯕ ꯀꯌꯥꯔꯛ ꯂꯥꯛꯈ꯭ꯔꯕꯅꯤ ꯕꯕꯥꯅ ꯍꯥꯏꯅꯔꯒꯗꯤ ꯂꯣꯏꯅ ꯌꯥꯒꯅꯤ ꯃꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯣ ꯂꯥꯟꯒꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯨꯔꯒ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯂꯧ ꯇꯥꯔꯒꯗꯤ ꯃꯗꯨ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ ꯃꯗꯨꯗꯤ ꯂꯂꯣꯟꯕ ꯀꯧꯒꯅꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕꯁꯦ ꯃꯤ ꯃꯌꯥꯝ ꯑꯃꯅꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯐꯤꯁꯔ ꯀꯌꯥꯅꯤ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯅꯣꯡꯃꯗ ꯃꯣꯏꯗꯒꯤ ꯃꯇꯦꯡ ꯍꯪꯉꯨꯕ꯭ꯔꯥ ꯃꯈꯣꯏꯅꯗ ꯃꯇꯦꯡ ꯃꯌꯥꯝ ꯂꯧꯕ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯕꯣꯁ ꯑꯃꯁꯨꯡ ꯒꯦꯔꯦꯖꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯃꯈꯥ ꯊꯥꯔꯛꯈꯤ ꯑꯗꯣꯝꯅ ꯀꯅꯥꯗꯒꯤꯁꯨ ꯅꯣꯡꯃꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯅꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯈꯥ ꯇꯥꯅ ꯅꯤꯍꯟꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯅꯤꯕꯤꯌꯨ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯣꯏꯗ ꯍꯥꯏꯔꯨꯗꯣꯏꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯄꯔꯤꯈꯥꯗ ꯗꯤꯁꯇꯤꯡꯁꯟ ꯐꯪꯗꯨꯅ ꯃꯥꯔꯛ ꯀꯌꯥ ꯐꯪꯗꯨꯅ ꯄꯥꯁ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯀꯔꯤꯝꯇ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯇꯝꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯗꯒꯤ ꯅꯤꯖꯕ ꯂꯥꯛꯏ ꯍꯥꯏꯕꯗꯨꯔꯥ ꯄꯥꯝꯂꯤꯕꯁꯦ ꯃꯈꯣꯏꯅ ꯍꯪꯂꯛꯄ ꯇꯥꯔꯗꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯃꯨ ꯍꯥꯏꯔꯕꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯣ ꯄꯥꯏꯅꯤꯡꯉꯦ ꯉꯥꯎꯁꯤꯟꯅꯅꯤꯡꯉꯦ ꯁꯤꯔꯥ ꯃꯁꯤ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯕꯣꯁ ꯆꯪꯁꯤꯜꯂꯛꯇꯨꯅ RTO ꯑꯣꯐꯤꯁꯔꯗꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯁꯩꯇꯦꯝꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯂꯝꯃꯤ ꯃꯄꯥꯟꯗ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ RTO ꯑꯣꯐꯤꯁꯔ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯩꯇꯦꯝꯅ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯔꯣꯏ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯤꯁꯤꯡꯅ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯒꯨꯟꯗꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯅꯪ ꯃꯥꯏꯊꯤꯒꯅꯤꯅ ꯂꯥꯛꯇꯕꯅꯤ ꯕꯁꯇꯤ ꯑꯃꯗ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯂꯨꯄꯥ ꯂꯥꯛ 2 ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯒ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ 60 ꯈꯛꯇ ꯄꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯐꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯕꯗꯤ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯄꯤꯊꯣꯛꯈꯤꯕ ꯑꯗꯨꯅꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤ ꯑꯗꯣ ꯀꯞꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯤ ꯁꯤꯈꯤꯕꯒꯤ ꯑꯋꯥꯕꯁꯦ ꯑꯩꯅ ꯍꯦꯟꯅ ꯈꯪꯉꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯣꯝꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯁꯦ ꯃꯗꯨꯗꯒꯤꯗꯤ RTO ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯑꯅꯧꯕ ꯃꯑꯣꯡ ꯑꯁꯤꯅ ꯑꯩꯒꯤꯁꯨꯅꯦ ꯅꯪꯒꯨꯝꯕ ꯒꯨꯟꯗꯥ ꯀꯌꯥ ꯂꯩ ꯑꯩꯗꯤ ꯀꯣꯔꯄꯣꯔꯦꯠ ꯋꯥꯔꯜꯒꯤ ꯒꯨꯟꯗꯥꯅꯤ ꯅꯪꯅ ꯄꯤꯇ꯭ꯔꯨ ꯄꯤꯛꯈ꯭ꯔꯕ ꯂꯝ ꯑꯁꯤꯒꯤ ꯒꯨꯟꯗꯥꯅꯤ ꯀꯌꯥꯗꯤ ꯈꯦꯠꯅꯩ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯩꯇꯦꯝꯅ ꯑꯉꯥꯡ ꯅꯨꯄꯤ ꯀꯌꯥꯕꯨ ꯃꯅꯨꯡꯗ ꯆꯪꯍꯜꯂꯒ RTO ꯑꯣꯐꯤꯁꯔꯗꯨꯕꯨ ꯐꯨꯔꯝꯃꯤ ꯁꯩꯇꯦꯝꯅ ꯑꯣꯐꯤꯁꯔꯗꯨꯗ ꯍꯥꯏꯔꯛꯈꯤ ꯏꯃꯨꯡ 15ꯗꯣ ꯅꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯩꯔꯕꯅꯤ ꯃꯈꯣꯏꯗ ꯑꯋꯥꯠꯄ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯈꯣ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯅ ꯑꯅꯧꯕ ꯂꯩꯔꯤꯕ ꯂꯝ ꯑꯗꯨꯗꯅꯦ ꯅꯪꯕꯨ ꯍꯥꯠꯂꯒ ꯐꯨꯝꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯊꯋꯥꯏ ꯍꯤꯡꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯩꯁꯥ ꯇꯥꯟꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯀꯤꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ CMꯅ ꯀꯧꯈꯤꯕ ꯃꯤꯇꯤꯡ ꯑꯗꯨꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯀꯌꯥꯁꯨ ꯂꯣꯏꯅ ꯌꯧꯔꯛꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯧꯀꯤ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯕ ꯌꯥꯔꯦꯅꯦ ꯆꯧꯀꯤ ꯑꯃ ꯍꯥꯡꯉꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯁꯇ꯭ꯌꯝ ꯂꯥꯛꯈꯤꯔꯝꯃꯤ ꯁꯇ꯭ꯌꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯨꯀꯦꯁ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯒꯦꯔꯦꯖꯀꯤ ꯑꯣꯅꯔ ꯑꯃ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯌꯥꯝ ꯃꯔꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯄꯨꯡꯉꯛ ꯉꯛꯆꯔꯝꯃꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯤꯇꯤꯡ ꯑꯗꯨ ꯍꯧꯗꯨꯅ ꯃꯨꯀꯦꯁꯀꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯃꯌꯥꯝꯒꯤ ꯀꯩ ꯋꯥꯈꯜꯂꯣꯟ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯃꯨꯀꯦꯁꯀꯤ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯌꯥꯝꯅ ꯐꯕ ꯄ꯭ꯔꯣꯖꯦꯛꯅꯤ ꯃꯁꯤꯅ ꯃꯥꯁꯨ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯟꯇ꯭ꯔꯤ ꯑꯇꯩ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯑꯗꯨꯃꯛ ꯌꯥꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯩꯇꯦꯝꯗ ꯅꯪ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯀꯩ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯁꯩꯇꯦꯝꯅ ꯍꯥꯏꯔꯛꯈꯤ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯃꯤꯁꯤꯡꯒꯤ ꯀꯥꯟꯅꯕ ꯂꯩꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯀꯥꯏꯕ ꯀꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯪꯅꯤꯡꯉꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯇꯪꯈꯥꯏ ꯑꯃꯅ ꯃꯤꯁꯤꯡꯒꯤ ꯌꯨꯝ ꯁꯥꯒꯅꯤ ꯍꯥꯏ ꯑꯗꯨꯒ ꯇꯪꯈꯥꯏ ꯑꯃꯅ ꯁꯣꯞꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁ ꯁꯥꯒꯅꯤ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯣꯞꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁ ꯍꯥꯟꯅ ꯁꯥꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯊꯨꯒꯥꯏꯕꯤꯗꯨꯅ ꯂꯩꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯌꯨꯝ ꯁꯥꯕꯤꯗꯣꯔꯤꯕ꯭ꯔꯥ ꯃꯗ ꯃꯨꯀꯦꯁꯅ ꯍꯥꯏꯔꯛꯈꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯛꯇꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯂꯩꯔꯛꯀꯅꯤ ꯁꯣꯞꯄꯤꯡ ꯀꯝꯄ꯭ꯂꯦꯛꯁ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥ ꯑꯗꯨꯒ ꯑꯩꯒꯤ ꯄꯩꯁꯥ ꯑꯗꯨꯒ ꯄꯨꯜꯂꯒ ꯌꯨꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯥꯒꯗꯣꯔꯤꯕꯅꯤ ꯃꯗꯨꯗ ꯁꯩꯇꯦꯝꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯑꯩ ꯌꯥꯔꯣꯏ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯌꯨꯝꯁꯤꯡ ꯑꯗꯣ ꯍꯥꯟꯅ ꯁꯥꯕꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯇꯧꯕ ꯌꯥꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯂꯣꯏꯅ ꯇꯛꯈꯥꯏꯕꯤꯔꯅꯤ ꯑꯗꯨꯒ ꯌꯨꯝꯁꯤꯡ ꯑꯗꯨꯁꯨ ꯇꯛꯈꯥꯏꯕꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯁꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯗꯣꯔꯤꯕ ꯃꯈꯣꯏ ꯀꯣꯏꯉꯥꯎꯅꯔꯗꯨꯅ ꯀꯣꯏꯆꯠꯅꯔꯗꯨꯅ ꯂꯩꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯦ ꯑꯩ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ
ꯁꯩꯇꯦꯝꯅ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯁꯨ ꯔꯥꯏꯅꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯌꯥꯔꯝꯗꯦ ꯁꯩꯇꯦꯝꯒꯤ ꯋꯥ ꯇꯥꯔꯤꯕꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ ꯇꯤꯚꯤꯒꯤ ꯄꯥꯎꯗꯁꯨ ꯃꯨꯀꯦꯁ ꯔꯥꯏꯅꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ CMꯅ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯪꯕ ꯃꯇꯝꯗ ꯁꯩꯇꯦꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯅꯤ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯔꯒ ꯂꯦꯞꯄꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯌꯥꯔꯝꯃꯤ ꯃꯨꯀꯦꯁꯀꯤ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯥꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯗꯣꯝꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯣ ꯃꯦꯀꯥꯅꯤꯛ ꯑꯃꯅ ꯂꯦꯞꯍꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯔꯀꯥꯔꯗꯨꯁꯨ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯌꯥꯕ ꯉꯝꯗꯕꯒꯤ ꯃꯔꯝ ꯑꯁꯦ ꯖꯟꯇꯥ ꯒꯔꯥꯖꯅꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯈꯤ ꯕꯕꯥꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯐꯥꯎꯕ ꯑꯃꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯀꯤꯔꯤꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯒꯤꯅꯣ ꯃꯗꯨ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯁꯦ ꯍꯦꯛ ꯄꯤꯛꯏꯉꯩꯗꯒꯤ ꯌꯥꯝꯅ ꯀꯤꯗꯨꯅ ꯍꯤꯡꯉꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯤꯗꯨꯅ ꯍꯤꯡꯉꯂꯣꯏ ꯁꯨꯔꯦꯁꯀꯤ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯗꯣꯛꯇꯔ ꯑꯃ ꯃꯆꯥꯅꯨꯄꯤ ꯗꯤꯕꯤꯌꯥꯒꯤ ꯍꯥꯏꯅ ꯁꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ IT ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯀꯝꯄꯅꯤ ꯍꯥꯡꯗꯨꯅ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯦ ꯂꯨꯍꯣꯡꯕ ꯑꯃꯗ ꯎꯔꯨꯔꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯄꯥꯝꯃꯨꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯆꯥꯅꯨꯄꯤ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ ꯁꯥꯎꯠ ꯂꯣꯝꯗꯗꯤ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯂꯧꯕꯁꯤ ꯆꯠꯅꯩ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯥꯅꯟ ꯑꯃꯁꯨꯡ ꯗꯤꯕ꯭ꯌꯥꯁꯦ ꯂꯨꯍꯣꯡꯕꯤꯕ ꯄꯥꯝꯕꯅꯤ ꯑꯥꯅꯟ ꯑꯃꯁꯨꯡ ꯗꯤꯕ꯭ꯌꯥꯁꯦ ꯂꯨꯍꯣꯡꯕꯤꯕ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯃꯃꯥꯟꯅꯕꯤꯗꯨꯗ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯗꯨ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯥꯅꯟꯒ ꯗꯤꯕ꯭ꯌꯥꯒꯁꯤꯗꯤ ꯏꯁꯤꯡꯒ ꯊꯥꯎꯒ ꯇꯤꯟꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯇꯤꯟꯅꯕꯁꯨ ꯌꯥꯗꯦ ꯈꯠꯅꯗꯨꯅ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯅꯔꯔꯣꯏ ꯈꯟꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯁꯦ ꯍꯧꯗꯣꯛꯄ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯨꯔꯦꯁꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯧꯗꯣꯛꯄ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇꯒꯤ ꯂꯥꯛꯄ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯍꯥꯛꯅ ꯃꯨꯝꯕꯥꯏꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇꯗꯤ ꯑꯩꯁꯦ ꯖꯦꯜꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯈꯤꯇꯪ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯊꯤꯡꯕ ꯉꯥꯛꯇꯅꯤ ꯄꯤꯔꯤꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄ ꯅꯠꯇꯦ ꯅꯨꯡꯉꯥꯏꯊꯣꯛꯄ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯇꯝꯃꯝꯃꯤ ꯗꯤꯋꯥꯂꯤꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯣꯔꯣꯛꯇ ꯕꯝꯕꯨꯂꯥ ꯀꯌꯥ ꯔꯣꯀꯦꯠ ꯀꯌꯥ ꯊꯥꯗꯨꯅ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯥꯅꯟ ꯒꯥꯔꯤ ꯊꯧꯔꯛꯄꯗꯒꯤ ꯒꯥꯔꯤ ꯈꯥꯝꯂꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯌꯦꯡꯖꯔꯝꯃꯤ ꯃꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅꯗꯤ ꯑꯥꯅꯟꯅ ꯃꯍꯥꯛꯄꯨ ꯄꯥꯝꯕꯒꯤꯗꯃꯛꯇ ꯂꯛꯅꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯥꯅꯟꯅ ꯃꯕꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯄ꯭ꯔꯄꯣꯁ ꯇꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯨꯝꯕ ꯅꯨꯄꯤꯗ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯄ꯭ꯔꯄꯣꯁ ꯇꯧꯗꯨꯅꯣ ꯍꯥꯏꯗꯨꯅ ꯑꯥꯅꯟꯅ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ ꯑꯥꯅꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯈꯟꯖꯔꯨꯕꯅ ꯑꯃ ꯊꯣꯛꯑꯕꯅ ꯑꯃ ꯍꯥꯏꯕꯗꯨ ꯇꯧꯔꯝꯃꯤ ꯑꯥꯅꯟꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯅꯪꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯐꯕ ꯑꯃꯗꯒꯤ ꯂꯥꯛꯄꯗꯤ ꯃꯥꯜꯂꯤ ꯗꯤꯋꯥꯂꯤ ꯍꯥꯏꯕꯁꯤꯒꯤ ꯑꯔꯊꯁꯤ ꯅꯪ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯗꯤꯋꯥꯂꯤ ꯍꯥꯏꯕꯁꯦ ꯃꯩꯒꯤ ꯀꯨꯝꯍꯩꯅꯤ ꯃꯩ ꯊꯥꯜꯂꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯃꯁꯤꯗ ꯕꯣꯝꯕꯨꯂꯥ ꯊꯥꯗꯨꯅ ꯁꯥꯎꯟ ꯄꯣꯂꯨꯁꯟ ꯊꯣꯛꯍꯜꯂꯤ ꯏꯌꯔ ꯄꯣꯂꯨꯁꯟ ꯊꯣꯛꯍꯜꯂꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯀꯌꯥꯗꯤ ꯃꯇꯤꯛ ꯃꯥꯡꯍꯜꯂꯤ ꯑꯉꯥꯡꯅ ꯑꯉꯥꯡ ꯑꯣꯏꯔꯦ ꯃꯈꯣꯏꯗꯤ ꯈꯪꯖꯗꯗꯅ ꯍꯔꯥꯎꯖꯗꯅ ꯇꯧꯖꯔꯤꯕꯅꯤ ꯅꯍꯥꯛꯇꯤ ꯆꯥꯎꯔꯕꯅꯤ ꯅꯍꯥꯛꯅ ꯃꯈꯣꯏꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯕꯤꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯌꯥꯎꯅ ꯃꯁꯤꯗ ꯕꯣꯝꯕꯨꯂꯥ ꯊꯥꯕ ꯌꯥꯎꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯕꯣꯝꯕꯨꯂꯥ ꯔꯣꯀꯦꯠ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯥꯅꯟꯅ ꯊꯤꯡꯅꯗꯨꯅ ꯑꯅꯨꯕꯨ ꯇꯞ ꯇꯥꯒ ꯆꯩꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯅꯨ ꯀꯧꯏ ꯗꯤꯕ꯭ꯌꯥꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯗꯤꯕ꯭ꯌꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯆꯤꯌꯔꯃꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯅꯨꯄꯤ ꯑꯃꯇ ꯂꯥꯛꯄ ꯌꯥꯗꯕꯅꯤ ꯃꯍꯥꯛꯅ ꯂꯛꯅꯗꯨꯒꯤ ꯀꯣꯏꯗꯨꯒꯤ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯉꯣꯟꯗ ꯅꯥꯟꯊꯣꯛꯄ ꯄꯥꯝ ꯇꯥꯔꯒꯗꯤ ꯅꯪꯁꯦ ꯂꯨꯍꯣꯡꯉꯦ ꯍꯥꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯨꯄꯥ ꯂꯩ ꯍꯥꯏꯒꯦꯔꯥ ꯃꯍꯥꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯗꯤꯕ꯭ꯌꯥꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯗꯤꯕ꯭ꯌꯥꯅ ꯃꯍꯥꯛ ꯂꯥꯛꯄ ꯃꯇꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯊꯕꯛ ꯀꯌꯥꯝ ꯄꯤꯔꯕ꯭ꯔꯅꯦ ꯊꯕꯛ ꯌꯥꯝ ꯄꯤ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯗ ꯄꯤꯈꯣ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯣꯂꯣꯞ ꯄꯤꯔꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤꯕ ꯑꯁꯦ ꯀꯔꯤ ꯍꯥꯏꯅ ꯈꯟꯕꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯜꯂꯨ ꯗꯤꯕ꯭ꯌꯥꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯣꯐꯤ ꯊꯛꯎꯒꯦ ꯍꯥꯏꯗꯨꯅ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯣꯐꯤ ꯃꯦꯀꯔ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯗꯤꯕ꯭ꯌꯥꯗ ꯅꯪꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨ ꯗꯤꯕ꯭ꯌꯥꯁꯨ ꯂꯩꯇꯦ ꯃꯨꯝꯕꯥꯏꯗꯕꯨ ꯀꯥꯏꯗ ꯈꯪꯅꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯇꯥꯔꯗꯤ ꯃꯨꯝꯕꯥꯏꯗꯕꯨ ꯅꯨꯄꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯗꯤꯕ꯭ꯌꯥꯅ ꯃꯗꯨꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯣꯐꯤ ꯁꯦꯝꯂꯝꯃꯤ ꯗꯤꯕ꯭ꯌꯥꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯡꯁꯤꯕ ꯑꯗꯣ ꯍꯦꯛ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯖꯕ ꯖꯒꯥ ꯑꯃꯗ ꯄꯥꯔꯛꯇ ꯅꯠꯇ꯭ꯔꯒ ꯕꯤꯆ ꯃꯅꯥꯛꯇ ꯑꯩ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯒꯅꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯆꯠꯇꯨꯅ ꯑꯩꯅ ꯅꯨꯃꯤꯠ ꯇꯥꯕ ꯌꯦꯡꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯄꯣꯂꯨꯁꯟꯁꯦ
ꯃꯁꯤꯅ ꯑꯩ ꯎꯕ ꯐꯪꯉꯔꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯦꯗꯔ ꯐꯦꯛꯇꯔꯤ ꯑꯃ ꯂꯩ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅꯅꯦ ꯄꯨꯝꯃꯝ ꯃꯝꯃꯕꯅꯤ ꯄꯣꯂꯨꯁꯟ ꯉꯥꯛꯇ ꯉꯥꯏꯔꯕꯅꯤ ꯁꯟꯁꯦꯠ ꯑꯗꯨ ꯎꯔꯔꯣꯏ ꯅꯨꯡꯁꯤꯕꯗ ꯁꯤꯕꯗꯤ ꯂꯥꯏꯗꯅ ꯀꯦꯟꯁꯔꯗꯒꯤ ꯁꯤꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯐꯦꯛꯇꯔꯤ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯦꯛꯇꯔꯤ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯃꯄꯥ ꯇꯥꯗꯕꯤꯗ ꯄꯣꯂꯨꯁꯟ ꯕꯣꯔꯗꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯐꯦꯛꯇꯔꯤ ꯑꯗꯣ ꯊꯤꯡꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯣꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯗꯤꯕ꯭ꯌꯥꯕꯨ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯄꯥꯅ ꯁꯥꯎꯗꯨꯅ ꯀꯝꯄꯅꯤꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯛꯇꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇ ꯄꯥꯎ ꯇꯝꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯗꯤꯕ꯭ꯌꯥꯗ ꯏꯪꯀꯤꯠ ꯇꯧꯔꯝꯕ ꯆꯠꯈꯤ ꯑꯗꯨꯒ ꯗꯤꯕ꯭ꯌꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯖꯍꯧꯏ ꯅꯣꯡꯃꯗꯤ ꯑꯅꯨ ꯕꯤꯌꯔꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯇꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯕꯤꯌꯔ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯌꯔ ꯑꯐꯕꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯁꯨꯛ ꯀꯨꯏꯅ ꯌꯣꯜꯂꯛꯄꯕꯨ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯌꯔ 4 ꯄꯦꯛ ꯇꯧꯔꯗꯨꯅ ꯄꯣꯂꯤꯊꯤꯟ ꯈꯥꯎꯕ ꯃꯨꯕ ꯑꯃꯗ ꯍꯥꯞꯂꯗꯨꯅ ꯑꯅꯨꯗ ꯄꯤꯔꯝꯃꯤ ꯑꯅꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯅꯟꯒ ꯊꯦꯡꯅꯔꯝꯃꯤ ꯑꯅꯨꯅ ꯑꯅꯟ ꯎꯕ ꯃꯇꯝꯗ ꯀꯔꯦꯝꯅꯔꯗꯨꯅ ꯉꯁꯤꯗꯤ ꯄ꯭ꯔꯀꯤꯇꯤꯁꯦ ꯌꯥꯝ ꯏꯪ ꯇꯞꯄꯤꯗ ꯃꯗ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯀꯤꯇꯤꯕꯨꯗꯤ ꯌꯥꯝꯅ ꯏꯪꯖꯕꯅꯤꯅꯦ ꯃꯤꯁꯤꯡꯅꯅꯤꯅꯦ ꯂꯥꯡꯍꯜꯂꯤꯕꯁꯦ ꯑꯩꯗꯤ ꯉꯁꯤꯗꯤ ꯄ꯭ꯔꯀꯤꯇꯤꯗ ꯗꯤꯁꯇꯔꯕ ꯇꯧꯗꯅ ꯑꯩꯒꯤ ꯀꯥꯗ ꯕꯤꯌꯔ ꯊꯛꯀꯦ ꯈꯟꯖꯔꯤꯕꯅꯤ ꯑꯅꯨꯅ ꯄꯨꯔꯛꯂꯤꯕ ꯕꯤꯌꯔ ꯑꯗꯨ ꯎꯔꯗꯨꯅ ꯃꯍꯥꯛꯅ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯃꯁꯤꯒꯤ ꯄꯣꯂꯤꯊꯤꯟꯁꯤꯅ ꯑꯩꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕꯁꯦ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠꯁꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯃꯁꯤꯒꯤ ꯄꯣꯂꯤꯊꯤꯟ ꯃꯈꯜ ꯑꯁꯦ ꯒꯣꯚꯔꯟꯃꯦꯟꯠꯅ ꯏꯟꯚꯥꯏꯔꯟꯃꯦꯟ ꯁꯣꯛꯍꯜꯂꯦ ꯍꯥꯏꯗꯨꯅ ꯊꯤꯡꯈ꯭ꯔꯕꯅꯤ ꯀꯅꯥꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯗꯒꯤ ꯄꯣꯂꯤꯊꯤꯟ ꯕꯦꯒꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯔꯝꯃꯤ ꯃꯗꯨ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯅꯨꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯀꯅꯥꯝꯇꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯂꯥꯛꯈꯤ ꯗꯤꯕ꯭ꯌꯥ ꯑꯃꯁꯨꯡ ꯑꯅꯟ ꯑꯁꯤ ꯇꯣꯝ ꯑꯦꯟ ꯖꯦꯔꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯅ ꯈꯠꯅꯕꯒꯤ ꯃꯑꯣꯡ ꯎ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯊꯃꯣꯏꯅꯨꯡꯗꯗꯤ ꯅꯨꯡꯁꯤꯅꯕ ꯉꯥꯛꯇꯅꯤ ꯗꯤꯕ꯭ꯌꯥꯅ ꯑꯅꯟꯗ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯦ ꯁꯣꯛꯍꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯦꯗꯔ ꯐꯦꯛꯇꯔꯤ ꯑꯗꯨꯒꯤ ꯀꯝꯄꯅꯤ ꯑꯗꯨꯗ ꯊꯕꯛꯇꯣ ꯌꯥꯎꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯅꯦ ꯃꯖꯅꯨ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯖꯅꯨ ꯑꯗꯨꯅ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯐꯦꯛꯇꯔꯤꯗꯣ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯄꯣꯂꯨꯁꯟ ꯊꯣꯛꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯆꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯅꯟ ꯒꯤꯐ ꯁꯣꯞ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯒꯤꯐ ꯁꯣꯞꯇ ꯑꯅꯨ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯑꯅꯨꯅ ꯑꯃꯨꯛ ꯀꯔꯦꯝꯅꯔꯒ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯆꯦꯛ ꯇꯧꯔꯕ꯭ꯔꯥ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯃꯥꯡꯍꯟꯕ ꯌꯥꯕ ꯄꯣꯠ ꯆꯩꯗꯤ ꯂꯩꯇꯦꯗꯅ ꯑꯩꯈꯣꯏꯅ ꯊꯛꯂꯤꯕ ꯀꯞꯁꯤꯁꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯅ ꯑꯅꯟꯅ ꯅꯈꯣꯏꯅ ꯊꯛꯂꯤꯕ ꯀꯞ ꯑꯁꯤꯗꯤꯅꯦ ꯆꯦꯅ ꯁꯥꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯅꯨꯅ ꯗꯤꯕ꯭ꯌꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯁꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯔꯥ ꯃꯁꯤꯒꯤ ꯒ꯭ꯌꯥꯟ ꯕꯥꯕꯥꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯕꯨ ꯇꯤꯟꯅꯅꯤꯡꯉꯥꯏ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯀꯔꯤꯅꯣꯃꯦ ꯄꯨꯟꯁꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯂꯩꯇꯗꯅ ꯕꯣꯝꯕꯨꯂꯥ ꯊꯥꯕ ꯈꯔ ꯁꯦꯟꯅꯒꯅꯤ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎ ꯄꯨꯕ ꯈꯔ ꯁꯦꯟꯅꯒꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣꯕ ꯃꯗꯨꯅ ꯑꯅꯟ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯐꯔꯦ ꯍꯌꯦꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯦꯗꯚꯦꯟꯆꯔ ꯑꯃ ꯇꯧꯒꯅꯤ ꯅꯈꯣꯏꯁꯨ ꯂꯥꯛꯎ ꯑꯩꯅ ꯑꯩꯒꯤ ꯐꯟꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅ ꯈꯪꯒꯅꯤ ꯗꯤꯕ꯭ꯌꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯐꯤ ꯈꯔꯁꯨ ꯌꯣꯝꯗꯨꯅ ꯂꯥꯛꯎ ꯀꯦꯝꯄꯤꯡ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯅꯟ ꯃꯍꯥꯛꯀꯤ ꯃꯥꯝꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛꯅ ꯆꯥ ꯊꯛꯄ ꯃꯇꯝꯗ ꯈꯕꯔ ꯌꯦꯡꯉꯒ ꯆꯥ ꯊꯛꯀꯅꯨ ꯑꯁꯪ ꯑꯃꯥꯟꯁꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯛꯁꯆꯦꯟꯖ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯩ ꯔꯤꯁꯔꯆ ꯇꯧꯕꯒꯤꯗꯃꯛꯇ ꯃꯨꯝꯕꯥꯏꯒꯤ ꯋꯥꯡꯃꯗ ꯆꯠꯅꯤꯡꯉꯤ ꯀꯗꯥꯏꯗ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯥꯝꯃꯅ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯥꯝꯃꯅ ꯖꯅꯇꯥ ꯒꯦꯔꯦꯖꯀꯤ ꯃꯤꯁꯤꯡꯒ ꯊꯦꯡꯅꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯄꯥꯈꯠꯆꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯅꯄꯨꯁꯦ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯉꯤ ꯃꯍꯥꯛꯅ ꯈꯔ ꯐꯔꯀꯥꯟꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯅꯟ ꯃꯍꯥꯛꯀꯤ ꯃꯥꯝꯃꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯍꯥꯏꯗ꯭ꯔꯕꯥꯗ ꯆꯠꯈꯤꯔꯝꯗꯦ ꯖꯅꯇꯥ ꯒꯦꯔꯦꯖꯇ ꯅꯣꯡꯃꯗꯤ ꯕꯣꯁꯅ ꯉꯥꯎꯖꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯂꯨꯍꯣꯡꯂꯗꯨꯅ ꯃꯆꯥ ꯑꯗꯨ ꯒꯥꯔꯤꯗ ꯍꯥꯞꯂꯗꯨꯅ ꯒꯥꯔꯤ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯁꯇ꯭ꯌꯝꯅ ꯕꯣꯁ ꯃꯥꯏ ꯒꯥꯔꯤꯁꯦ ꯀꯔꯤ ꯌꯥꯗꯕ ꯌꯥꯎꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯛ ꯀꯨꯏꯅ ꯃꯍꯥꯛꯅ ꯏꯀꯥꯏꯃꯟꯈꯤꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯒꯥꯔꯤ ꯁꯦꯝꯗꯕ ꯑꯗꯨ ꯁꯇ꯭ꯌꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯒꯥꯔꯤꯗꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯁꯦꯝꯃꯝꯃꯤ ꯁꯇ꯭ꯌꯝꯅ ꯒꯥꯔꯤ ꯑꯃ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤꯗꯨ ꯌꯥꯔꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯕꯒꯤ ꯊꯧꯔꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯗꯨꯗ ꯃꯨꯀꯦꯁꯀꯤ ꯃꯤꯅ ꯃꯍꯥꯛꯄꯨ ꯇꯇꯥ ꯊꯧꯖꯤꯜꯂꯛꯇꯨꯅ ꯊꯣꯝꯇꯠꯍꯜꯂꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯈꯤ ꯁꯇ꯭ꯌꯝ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯝꯃꯤ ꯁꯇ꯭ꯌꯝ ꯁꯣꯛꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯀꯌꯥꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯁꯇ꯭ꯌꯝ ꯐꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯉꯥꯏꯖꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯟꯗ꯭ꯔꯁꯦꯈꯔ ꯂꯥꯛꯇꯨꯅ ꯁꯇ꯭ꯌꯝꯒꯤ ꯅꯨꯄꯤꯗ ꯑꯩꯈꯣꯏ ꯇꯥꯃꯣ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗꯤ ꯗꯣꯛꯇꯔꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯦ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯊꯥ ꯁꯥꯕ ꯊꯕꯛ ꯑꯁꯦ ꯇꯧꯗꯕꯅ ꯍꯦꯟꯅ ꯐꯔꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯂꯦꯞꯄꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯗꯨꯅ ꯖꯅꯇꯥ ꯒꯦꯔꯦꯖꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯂꯦꯞꯂꯣ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯟꯗ꯭ꯔꯁꯦꯈꯔ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯨꯀꯦꯁꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯤꯕ ꯃꯤ ꯑꯗꯨꯗ ꯍꯥꯠꯂꯣ ꯍꯥꯏꯔꯒ ꯍꯥꯠꯄꯁꯨ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯆꯍꯤ 9 ꯐꯥꯔꯕꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯣꯠꯇꯨꯅ ꯂꯥꯛꯂꯤꯕꯁꯦ
ꯑꯩꯈꯣꯏꯒꯤ ꯃꯤꯗꯣ ꯐꯥꯗꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯌꯨꯄꯤꯗ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ ꯅꯣꯡꯃ ꯑꯅꯟꯅ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯗꯨꯗ ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯦꯟꯗ꯭ꯔꯥ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯀꯦꯁ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯂꯧꯊꯣꯛꯎ ꯃꯗꯨ ꯆꯦꯟꯅꯔꯤꯕ ꯑꯁꯦ ꯑꯆꯧ ꯑꯆꯧꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯃꯌꯥꯝ ꯌꯥꯎꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪ ꯀꯩ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯗꯤ ꯄꯥꯔꯛ ꯑꯗꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯄꯥꯔꯛ ꯑꯗꯨ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯌꯥꯝꯅ ꯃꯥꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯁꯨꯝꯅ ꯉꯥꯡꯒꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯎ ꯋꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯑꯣꯛꯁꯤꯖꯦꯟ ꯄꯤꯔꯤꯕꯅꯤ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯁꯤꯅ ꯅꯨꯡꯁꯤꯠ ꯍꯣꯟꯗꯣꯔꯤꯕꯅꯤ MLA ꯑꯗꯨ ꯌꯥꯝꯅ ꯆꯥꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯅꯟꯗꯤ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯝꯗꯦ ꯑꯅꯟ ꯉꯥ ꯐꯥꯕ ꯃꯤꯁꯤꯡꯒ ꯉꯥ ꯐꯥꯕ ꯃꯇꯝꯗ ꯅꯣꯡꯃꯗ ꯐꯥꯒꯗꯕ ꯆꯥꯡ ꯑꯗꯣ ꯈꯔ ꯈꯛꯇꯃꯛ ꯐꯥꯎ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗ MLAꯒꯤ ꯃꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯅꯟꯗ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯔꯝꯃꯤ MLAꯒꯤ ꯃꯅꯥꯎꯄꯥ ꯑꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯍꯟꯗꯣꯛ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯕꯗꯨ ꯌꯥꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧ ꯇꯥꯔꯒꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯄ꯭ꯔꯀ꯭ꯔꯤꯇꯤꯗ ꯁꯤꯡꯅꯔꯛ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯗꯦꯃꯣ ꯑꯃꯇꯪ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ MLAꯒꯤ ꯃꯅꯥꯎꯄꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯐꯨꯔꯛꯄ ꯃꯇꯝꯗ MLAꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨ ꯀꯤꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯥꯟꯅꯔꯛꯇꯨꯅ ꯃꯍꯥꯛꯅ MLAꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯐꯨꯕ ꯃꯇꯝꯗ MLAꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯌꯨ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪꯒ ꯈꯟꯅꯔꯨꯕ ꯃꯇꯝꯗ ꯇꯥꯒꯗꯧꯔꯤꯕ ꯗꯁꯥꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯄ꯭ꯔꯀ꯭ꯔꯤꯇꯤꯗ ꯈꯟꯅꯕ ꯍꯧꯕ ꯃꯇꯝꯗ ꯇꯥꯕꯅꯤ ꯅꯪꯒꯤ ꯗꯁꯥꯗꯣ ꯁꯇꯝ ꯃꯁꯥ ꯔꯤꯀꯣꯚꯔ ꯇꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯔꯤꯄꯣꯔꯇꯔ ꯀꯌꯥꯅ ꯃꯁꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯗ ꯃꯤ ꯀꯅꯥ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗ ꯁꯩꯇꯝꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯃꯁꯤꯗꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯤꯟꯅꯔꯝꯃꯤ ꯑꯅꯟꯒꯤ ꯃꯅꯦꯅ ꯗꯤꯕ꯭ꯌꯥ ꯑꯃꯁꯨꯡ ꯑꯅꯟ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨ ꯎꯕ ꯃꯇꯝꯗ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯗꯤꯕ꯭ꯌꯥꯒ ꯑꯅꯟꯒ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯃꯅꯦꯅ ꯍꯥꯏꯔꯛꯈꯤ ꯗꯤꯕ꯭ꯌꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕ ꯑꯃ ꯂꯥꯛꯂꯝꯃꯦ ꯅꯪ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯒꯦ ꯍꯥꯏꯗꯨꯅ ꯗꯤꯕ꯭ꯌꯥꯗ ꯍꯪꯂꯝꯃꯤ ꯃꯗ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯅꯟꯒ ꯑꯗꯨꯝ ꯆꯣꯡꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯒ ꯑꯅꯟꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯒꯅꯤ ꯃꯅꯦꯅ ꯗꯤꯕ꯭ꯌꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯣꯛꯀꯦ ꯍꯥꯏꯕꯒꯨꯝ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯥꯝꯕꯤ ꯁꯤꯡꯕꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅꯤ ꯗꯤꯕ꯭ꯌꯥꯅ ꯑꯅꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯄꯥꯝꯕꯤ ꯊꯥꯕ ꯃꯇꯝꯗ ꯑꯩꯅ ꯃꯗꯨꯕꯨ ꯁꯦꯟꯅꯒꯅꯤꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯁꯃꯨꯗ꯭ꯔꯗ ꯅꯨꯃꯤꯠ ꯊꯣꯛꯄ ꯑꯗꯣ ꯏꯕꯥꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯈꯤꯕꯅꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯝꯃꯨ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯗꯤꯕ꯭ꯌꯥꯅ ꯃꯈꯣꯏ ꯑꯅꯤ ꯄꯣꯛꯀꯗꯕ ꯃꯆꯥ ꯑꯗꯨꯁꯨ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯈꯤꯕꯅꯤ ꯋꯥꯔꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯑꯀꯤ ꯋꯥꯡꯕ ꯂꯥꯟꯗꯨꯅ ꯗꯤꯕ꯭ꯌꯥꯅ ꯑꯅꯟꯗ ꯍꯥꯏꯔꯝꯃꯤ ꯑꯅꯟꯗꯤ ꯃꯊꯟꯇ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ ꯗꯤꯕ꯭ꯌꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯥꯝ ꯑꯗꯨꯗꯤ ꯅꯣꯛꯆꯔꯝꯃꯤ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯄꯥꯝꯕꯤ ꯁꯤꯡꯕꯤꯗ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤꯅꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯅꯦ ꯑꯃꯁꯨꯡ ꯃꯥꯝ ꯑꯗꯣ ꯄꯦꯟꯖꯔꯝꯃꯤ ꯑꯅꯟꯒꯤ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ ꯁꯨꯔꯦꯁꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯅꯟ ꯑꯗꯣ ꯉꯔꯥꯡꯗꯤ MLAꯒꯤ ꯃꯅꯥꯎꯅꯨꯄꯥꯒ ꯈꯨꯠ ꯊꯣꯛꯅꯩ ꯍꯥꯏꯗꯨꯅ ꯇꯥꯏ ꯃꯍꯥꯛ ꯑꯁꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯅꯟꯁꯦ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯃꯨꯝꯕꯥꯏꯗꯒꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯨꯔꯦꯁꯅ ꯃꯃꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯑꯅꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯅꯪꯅ ꯔꯤꯁꯔꯆꯀꯤ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯕꯕꯥꯁꯨ ꯃꯁꯥ ꯐꯔꯕꯅꯤꯅ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯅꯟꯅ ꯀꯣꯟꯅ ꯆꯠꯂꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯁꯨꯔꯦꯁꯅ ꯅꯝꯗꯅ ꯇꯤꯀꯦꯠ ꯀꯛꯑꯒ ꯑꯅꯟꯕꯨ ꯍꯥꯏꯗ꯭ꯔꯕꯥꯗ ꯊꯥꯔꯝꯃꯤ ꯅꯣꯡꯃꯗꯤ ꯖꯅꯇꯥ ꯒꯔꯥꯖꯇ ꯅꯨꯄꯥ ꯑꯃ ꯒꯥꯔꯤ ꯁꯦꯝꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯁꯪꯀꯔꯅ ꯍꯪꯉꯛꯈꯤ ꯀꯩꯗꯧꯔꯦ ꯒꯥꯔꯤꯁꯤꯒꯤ ꯃꯇꯥꯡꯗ ꯅꯠꯇꯦ ꯑꯩ ꯁꯩꯇꯝꯒ ꯑꯝꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗ ꯁꯪꯀꯔꯅ ꯃꯗꯨꯒꯤ ꯊꯕꯛꯗꯣ ꯑꯩꯈꯣꯏ ꯇꯣꯛꯑꯦ ꯅꯪ ꯃꯐꯝ ꯑꯁꯤꯗꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝꯗꯨꯗ ꯇꯥꯟꯊꯣꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯛꯂꯝꯕ ꯑꯗꯨ ꯁꯩꯇꯝꯅ ꯑꯔꯥꯞꯄꯗ ꯌꯦꯡꯉꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯗ ꯀꯔꯤꯒꯤ ꯂꯥꯛꯂꯝꯃꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁ꯭ꯄꯤꯌꯔ ꯄꯥꯔꯠ ꯂꯧꯕꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯋꯥꯛꯁꯣꯞ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯪꯀꯔꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯂꯣꯏꯅ ꯈꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯁꯩꯇꯝꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯤꯈꯤꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛ ꯆꯥꯅ ꯁꯩꯇꯝꯅ ꯍꯥꯏꯔꯛꯈꯤ ꯅꯣꯏ ꯅꯃꯥꯗ ꯗꯣꯛꯇꯔꯅ ꯀꯔꯤꯕꯨ ꯍꯥꯏꯔꯕꯖꯥꯠꯅꯣ ꯃꯌꯥꯝꯁꯦ ꯑꯩꯕꯨ ꯁꯦꯟꯅꯕ ꯍꯦꯟꯀꯠꯂꯛꯏ ꯍꯟꯗꯛ ꯃꯔꯛꯁꯤ ꯖꯅꯇꯥ ꯒꯔꯥꯖꯇ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯁꯦ ꯑꯩꯒ ꯎꯅꯗꯕꯤꯗ ꯑꯗꯨꯝ ꯊꯥꯍꯟꯈꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯈꯣꯏꯅ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯂꯒ ꯑꯩꯅ ꯃꯇꯦꯡ ꯄꯤꯒꯗꯕꯁꯦ ꯑꯩꯗꯤ ꯍꯤꯡꯅ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯩꯇꯝꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯖꯅꯇꯥ ꯒꯦꯔꯦꯖꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯩꯇꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯔꯥꯘꯕꯟꯗ ꯄꯤꯅꯤꯡꯉꯤ ꯑꯗꯨꯕꯨ ꯔꯥꯘꯕꯟꯗꯤ
business tawduna paisa taningmani aduna paisa khaji khatang phangmaduna kanade haiduna mahak Saityamna haiba wa adu yakiramde nongalapa matamda Mukesh Raina mahakki machanupi gi haina singnabagidamukta Raghavan gi mayumda laklami aduga Saityamda machanupaga mahakki machanupi gi lohongbagidamukta hairami mada Saityamna di yaninglamde adubu machanupadunadi makhoi ani se nuksinabani aidi nakhoina yagera yaroira aidi mahakka lohongani haiduna hairami aduga nakhoi gi warebado karimta darka oidi haiduna hairaki waidu tawa matam Saityam nungdi nungajaramde adubu nakhoi ani se laik laik so hairabanina nakhoi se fireb lepa ngame maramaduna nakhoi gi lohongdo ai thinglaroi haiduna mapaduna hairami machanupanu tholapu matamda Mukesh da hairaki karigino baba nangna ai gi chandupi sibu asuk third class oraba gari semba migi mungda piningi sibo mada mapana hairaki nangna khangla toine makhoi se yamna sakti leba mi ngaktani aduna hojiti makhoi machanupado akhoi gi oirabanina sakti mayamdo khoi gi oiratabani Raghavan Hyderabad hek lakpa matamda mind the way adaba jagada tokthok khotoktuna leise thingdriba karigino haiduna harami akhoi su yan honabani adubu ngamde haiduna mamanaba singaduna harami madru mind tori bakangodo Janata Garage kanguni Janata Garage se Saityam haribunu pasna chalaibne adubu ma khauchiti hanure ma khase yamna phaba mini aduga mi singgi awana mayanda mating pangi adubu mahaki machana paduna hek Janata Garage se parakpadagidi mahaki mapagi wa kalamda tadre mahana tawningba kusi tawduna leirabani aduga Mukesh haribanu padugi machanupido mahana loksalaga thika khudima ase mahana makuboki thabak singado loina tawduna leirabani Janata Garage na tawba thabakta kanamtana khuthinjanba ngamde madura anana haraki migi damata khanba phataba mi oirabana mase masi haiduna mamanaba amaniga makhoi main tawba madura laklami main tawba madura lakpa matamda mahana Raghavan thengnaki anna haraki Prithvi ba Prithvi se nakhoi da free da pi banate masibu manga tangan bagi thaba se tawno haiduna harami ado thaba silem na waida muta haiba matamda aingona masigi wa se hanjana ta aduna lerabani adubu masile poi nana ngam taragari lefalu haiduna Raghavan adu kaktuna chatki aduga maki misingda Anand bo halo haiduna pau pirami Anand tata tharokliba mi dubu tata khamna waida muta haiba matamda nupa aduna Anand bu gai takhagi tawrami Saurba Anand gari driver du buching daraga phubu horki duga mafam adura leiriba mi singa du loina furami mana apai pot paiduna mafam adura leiriba mi singa du loina thugairami mato du uba matamda Raghavan kibna loiki duga Anand haraki mafam asida leiriba gari crane amasung JCB mayam singa se minute ani gi manungna mafam asidi chat taragadi natai charoi wahir ta matamda mafam adura leiriba worker singa du makhoi gi gari singa du pudna loina chatkirame nongalapa matamda Shankar amasung boss Anand gi college ta laklami aduga Anand bu thirami Anand bu Satyamna kaure haduna maki garage ta pudam laklami Satyamna Anand haraki ai nangbu agi chanapai mi singa do phui haiduna kawbanati karigidamute phuri bano haiduna hangena kauribani Anand haraki madui wa dudi nangna sanapad hamgidabra aina mabu aran bathaba mata wa haiduna thingmani madura mana yelapagidamute aina moi phugibani aina dongi matangda aphapha kya tai adubu nangina chanapadi aphaba sikim taba yaude mafam asida semba saba kya tawe hai aduna nangina chanapadu su semba sadaba ma yararoi adomna khamdaba yai adongi chanapaduna mapana kai tawribna habase ado kariguma khangna madu khangjina da boy taragati nangina chanapa amasung nangi spare part sing ado aina mu loini sengmani Satyam kaimta khumamde Anand harki adu tarade ichalage nangina chanapa gumba nupa ama leiri magi spare part to semdaba yaroi Anand tholakpa matamda makhoi garage aduda ujaw ma hoduna lerami ujaw du kathakta bida garage alu sabidamukta mahang thagalami aduga haraki adongi mafam asida lakpa matamda ina afaba amari thengni madudi karigumba u singi masa kika se kathak kitaragasu maki makhong asidi maru asidi chena dum laikadabani masida taning ni basi nasana pa fatta taragasu nangna nasana pa chumtho haibani nangsu ugumna lingna leptuna laikadabani haiduna mafam adudagi Anand chakthirame nongalapa matamda Satyam Anand gi college ta laklami duka maki principal ga thenarami ai mafam asida thaba amagi lakpani haiduna principal du hairame Anand babu changchiladuna kari leirage haiduna hangba matamda Satyamna haraki aidi mi gi awabase yengba ngamjadi adubu nangdi pambi gi awabase pawapukta khangnibani aidi hojik ahal orakle
ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯀꯅꯥꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯁꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯎꯕꯗꯒꯤ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯩꯒꯤ ꯑꯋꯥꯕꯅꯦꯅ ꯈꯟꯖꯔꯤꯕꯅꯤ ꯅꯪꯒꯤ ꯆꯍꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯖꯅꯇꯥ ꯒꯦꯔꯦꯖꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯉꯣꯟꯗ ꯁꯤꯟꯅꯕ ꯄꯥꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯟ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ ꯑꯅꯟꯗ ꯅꯠꯇꯅ ꯁꯩꯇꯝꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯍꯥꯛꯀꯤ ꯃꯤꯗꯨꯁꯨ ꯉꯛꯈꯤ ꯁꯩꯇꯝꯅ ꯌꯥꯝꯅ ꯅꯣꯛꯅ ꯑꯅꯟꯗ ꯖꯅꯇꯥ ꯒꯦꯔꯦꯖꯀꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ ꯖꯅꯇꯥ ꯒꯦꯔꯦꯖꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯁꯩꯇꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯅꯟꯁꯨ ꯁꯠꯌꯝꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯁꯤꯔ ꯇꯧꯒꯨꯝꯁꯤꯔ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯖꯅꯇꯥ ꯒꯦꯔꯦꯖꯇ ꯂꯥꯛꯂꯝꯃꯤ ꯑꯅꯟꯅ ꯁꯠꯌꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯅꯟꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯁꯩꯇꯝꯅ ꯑꯅꯟꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯁꯜꯂꯛꯂꯝꯃꯤ ꯁꯩꯇꯝꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯅꯟꯗ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯅꯟꯅ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯅꯟꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯑꯗꯨ ꯊꯦꯠꯇꯨꯅ ꯂꯩꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯑꯅꯟꯅ ꯃꯈꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯁꯩꯇꯝꯅ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒ ꯏꯅꯥꯎꯅꯨꯄꯤꯒꯅꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯌꯦꯡꯅꯕꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯟꯗ ꯍꯥꯏꯔꯝꯃꯤ ꯐꯣꯇꯣ ꯑꯗꯨ ꯑꯅꯟꯅ ꯃꯃꯥ ꯃꯄꯥꯅꯦꯗꯤ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯌꯨꯝꯒꯤ ꯃꯅꯨꯡꯗ ꯁꯩꯇꯝꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯘꯕꯟ ꯊꯦꯡꯅꯔꯝꯃꯤ ꯑꯅꯟꯅ ꯔꯥꯘꯕꯟ ꯎꯕ ꯃꯇꯝꯗ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯃꯗꯨ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯌꯦꯡꯅꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯘꯕꯟꯒꯤ ꯅꯨꯄꯤꯗꯨꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯠꯌꯝ ꯑꯃꯁꯨꯡ ꯑꯅꯟ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯩꯇꯝꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤꯗ ꯃꯤꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯌꯥꯝꯅ ꯑꯩꯁꯦ ꯋꯥꯈꯤꯅꯤ ꯈꯜꯂꯗꯨꯅ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯄ ꯃꯤꯁꯤꯡꯁꯦ ꯑꯩꯒ ꯎꯅꯗꯕꯤꯗ ꯑꯗꯨꯃꯛ ꯍꯜꯍꯟꯈ꯭ꯔꯦ ꯑꯩꯅ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯃꯗꯨꯗꯤ ꯖꯅꯇꯥ ꯒꯦꯔꯦꯖꯀꯤ ꯊꯣꯡ ꯑꯁꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯡꯅꯕꯅꯤ ꯍꯥꯏꯕꯁꯦ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯊꯕꯛ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯅꯨꯄꯥ ꯑꯃꯕꯨ ꯆꯠꯍꯟꯈꯤꯕ ꯑꯗꯣ ꯑꯃꯨꯛ ꯀꯧꯔꯗꯨꯅ ꯑꯅꯟ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯃꯤꯡ ꯑꯁꯦ ꯕꯤꯀꯥꯁ ꯀꯧꯏ ꯑꯗꯨꯒ ꯑꯩꯅ ꯕꯤꯜꯗꯤꯡ ꯀꯌꯥ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯁꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯕꯤꯜꯗꯤꯡ ꯑꯃ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯕꯒꯤ ꯂꯦꯑꯥꯎꯠ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯦꯑꯥꯎꯠꯁꯤꯡ ꯑꯗꯣ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯪꯍꯟ ꯈꯪꯍꯟꯗꯅ ꯇꯧꯔꯦ ꯑꯩꯉꯣꯟꯗ ꯈꯛꯇ ꯑꯣꯏꯔꯗꯤ ꯐꯩ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯔꯝꯃꯦ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯃꯗꯨ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯕꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯥꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯁꯦꯐꯇꯤꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯝꯇ ꯌꯥꯎꯗꯦ ꯃꯗꯨꯅ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ ꯑꯩꯅ ꯁꯤꯔ ꯐꯥꯎꯕ ꯃꯁꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅꯅꯦ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯂꯧꯈꯤꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯁꯦ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯦ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯍꯌꯦꯡ ꯑꯁꯦ ꯐꯥꯏꯜ ꯑꯗꯨ ꯁꯥꯏꯟ ꯇꯧꯕꯒꯤ ꯂꯥꯁ ꯗꯦꯠꯅꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯎꯅꯔꯤꯕꯁꯦ ꯉꯁꯤ ꯅꯠꯇꯕꯤꯗ ꯍꯌꯦꯡꯒꯤ ꯃꯇꯨꯡꯗ ꯎꯅꯔꯝ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯃꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯁꯨꯁꯥꯏꯠ ꯇꯧꯖꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯊꯕꯛꯇꯤ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯑꯅꯟꯅ ꯕꯤꯀꯥꯁꯇ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯂꯥꯟꯐꯝ ꯑꯁꯦ ꯅꯪꯒꯤ ꯂꯥꯟꯐꯝ ꯅꯠꯇꯦ ꯖꯅꯇꯥ ꯒꯔꯥꯖꯀꯤ ꯂꯥꯟꯐꯝꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯌꯦꯡꯉꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯣꯡꯉꯥꯟꯕ ꯃꯇꯝꯗ ꯖꯅꯇꯥ ꯒꯔꯥꯖꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯅꯟꯒ ꯕꯤꯀꯥꯁꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯅꯟꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯑꯁꯦ ꯉꯁꯤ ꯑꯣꯐꯤꯁ ꯆꯠꯄ ꯃꯇꯝꯗ ꯁꯨꯁꯥꯏꯠ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯝꯂꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯃꯥꯒꯨꯝꯕ ꯃꯤꯁꯤꯗꯤꯅꯦ ꯂꯥꯛꯇ ꯅꯠꯇꯦ ꯀꯔꯣꯔꯗ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯇꯥꯡꯕ ꯃꯤꯅꯤ ꯑꯩꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯄꯥꯝꯕꯤ ꯑꯃ ꯑꯗꯣꯝꯅ ꯌꯥꯝꯅ ꯐꯖꯅ ꯊꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯤ ꯂꯩ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯁꯦꯡꯉꯤ ꯃꯍꯥꯛꯀꯤ ꯑꯁꯣꯟꯕꯒꯤ ꯄꯥꯡꯒꯜ ꯑꯣꯏꯕꯤꯒꯅꯨ ꯊꯧꯅꯥꯒꯤ ꯄꯥꯡꯒꯜ ꯑꯣꯏꯕꯤꯌꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯅꯟꯅ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡꯗ ꯑꯅꯟꯒꯤ ꯐꯣꯟ ꯅꯝꯕꯔ ꯏꯔꯝꯃꯤ ꯑꯗꯨꯒ ꯖꯅꯇꯥ ꯒꯦꯔꯦꯖꯇ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯥꯔꯒꯗꯤ ꯄꯥꯎ ꯍꯥꯏꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯤꯀꯥꯁꯀꯤ ꯅꯨꯄꯤꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯈꯤꯔꯝꯃꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝ ꯕꯤꯀꯥꯁ ꯑꯗꯨꯝ ꯂꯥꯛꯈꯤꯔꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯕ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯂꯛꯅꯕꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯟꯁꯨ ꯖꯅꯇꯥ ꯒꯦꯔꯦꯖꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯨꯀꯦꯁ ꯔꯥꯏꯅꯥꯒꯤ ꯃꯤ ꯂꯥꯛꯂꯗꯨꯅ ꯃꯨꯀꯦꯁ ꯔꯥꯏꯅꯥꯒꯤ ꯍꯣꯁꯄꯤꯇꯥꯜ ꯁꯥꯕꯗꯣ ꯁꯥꯏꯟ ꯄꯥꯝꯃꯤ ꯁꯥꯏꯟ ꯇꯧ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯃꯤ
तौद्रिब साइंस कुलुमदोइनी ससत तौ हाइदुना हायरप मतमदा विकासना आनंद मागी बेक ले हायरदुना साइन अदु तौरोय नंगी प्रोजेक्ट जे रिजेक्ट तौदमने हायदुना रिजेक्ट तौरमे नुपा अदुना विकासता नंग मफम असदा हिंगना फुमुरा आइगी मी मयाम मपान लैरि हायदुना हायरकी मदा आनंद थोरकलदुना हायरकी नंगी मीसिंग अदो मखोंग अनिना लाकनी अदुबु मखोंग मरिदने हंद्रिबसे अदु मिनिट अनि थंग दिगाखो ऑफिस असिदा लेबा मीसिंग अजिगा आइगा वारि अमता सानखीगे ऑफिस असिदा लेरिबा मीसिंग असे माकी इमुंग मनुंगदगी ऑफिस असिदना हेना मखोय पुन्ना लेमिनबा टाइमिंग अदु ओइबनी मरम अदुना नखोयसु ऑफिस असे फैमिली अमगा चप मानदबरा अमना वाना तारपु मतमदा मतेंग पांगनफम थोक्तबरा अमना वाबा तारे हादुनबु मोक्सनरिबसे करिगिनो अनन सुम लापु मतमदा नुपा अमगी कंप्यूटर की डेस्कटॉप ता सचिन थेतुना लेरमबरु थेनरमी ओ नक्से सचिन की फैन ला इंडिया ना करिगुंबा क्रिकेट सानबा मतमदा माइ थीगदबा टाइमिंग ओइतारगदी इंडिया से कनाना चिंकले सचिन न चिंकत्रा अदुगा नखोय ऑफिस सिगी माइ थीगदबा मतम योक्तारगदी नखोय ऑफिस सिगी सचिन जे कनानो खंब्रा विकास न ओइरिबने नखोय न मफम असिदा नियम चुमना थबक तौदे हाबसे खंगी अदु मफम असिदा सु विकास हजे सचिन नोइदुना मागी थबा से निंगथीना तौजरी मसिदा नोय थगोट पिबम थोक्तबरा असुंद थोक्तारगदी महाना नखोय टीम असिबसु कहन बंगम दुरबने अनन अहन अमदो चलतुना नंना तासलिबा पैसा म्याम सिंग अदो नसा यातनत्रा अदुबो अंगांग सिंग अदो करिगुबो फतारगदी मपाना तालपो पैसा अदुदा करिसु मितादबनी दुका अंगा अदुर फतबो इतारगदी फनायाम तालु अदुमक मांगनी वाहि दुदा मतमदा नुपा अदु याम लिखाइजरमी नंना मिंगोली पैसा चारादुना तालिबा पैसा म्याम अदो नोंगालपो मतमदा नंना नसागी युंगी मिचेंदा नसगदो यिंजबो मतमदा नथनदा यिंजबदि काइदबरा नंना तालिबा पैसा अदुना नंबु निंगथीना तुम्बा फंगजबराने मदुगुंबा सर्विस अदुदि कानादबा सर्विसने सर्विस करमना तौगा हायतारगदी विकास की थमजौ हायदुना हायरमी सरकार की ऑफिस ता मखोयगुंबा मिसिंग असे लैतारगदी चखोपद नते इंडिया से पृथ्वीदा टॉप ओइदरिबनी मदुदगी आनंद ऑफिस अदुरा लेबा मिसिंग अदुरा ओंजलदुना करिगुंबा मखोयगुंबा मिसिंग अचिना किहन खांगनबा तौबा लाक्तारगदी कनागी मनाक्ता चंगनी मदुदगी महाना गुंडा सिंग अदुबु फुरदुना जनता गरासना अदोंगिदमक्ता लेप्तुना लैरी अनन मुकेशकी गुंडा सिंग अदुबु फुबा मतौदु उबा मतमदा जनता गरासता हाना लेरंबा शंकरदगी बोसदगी सतपालदगी मखोय मयाम सिंग असे कीदुना थक्थक निंगरमी अदुगा मखोयना हराउसु हराउजरमी असम तोदुना अनन्ना मफम अदुरा लेरिबु गुंडा सिंग अदुबु तप ताबु मकै फुरमी अदुगा हारकी महाना मदुदी असोनबा सिंग असे अकनबा सिंगना नमधदुना लेबिनी अदुबु हौजिकती असोनबा सिंगिसु अकनबना सपोर्ट पिदुना लेगनी असम तोदुना अनन अमसुंग जनता गैरेज की मीसिंग अदुना लायरबा नाक्यागी मतिंग मयाम पांगलखी अदुगा असोनबा कांगुसिंगबु गुंडा क्यादगी सुकनबिरमी जनता गैरेज से अमुक एक्टिव ओइरे हायदुना चंद्रशेखरना आनंदबु महाकी ऑफिस ता कोरमी चंद्रशेखरना आनंद हारकी जनता गैरेज से गाली सेंबदगी हेतोलदुना हौजिकती मी सेंबसु यावरे हायदुना ताई जनता गैरेज कनंग लेनरिबा मरी से करिनो मदुरा आनंदना चंद्रशेखर हांखी अदोंगा पुलिस स्टेशन चिकअप करी मरी लेनी मद चंद्रशेखर हारखी मसी आइगे थबनी मद आनंद चप मानना खुममी मसी आइगे थबनी अदुगा आइनसु मसिबु नुसिरी ओ अदु तादि फारे नंग पामबसी मरा लेबा मीदुबु खुदक्तदा दिबिबदुरा आनंद हारखी मसिगे थबासे आइगे पामनते मयामगे पामदुनी चंद्रशेखर हारखी नंग हौजि यामना नहावरी मसिगे थबक च तौरगा नंगना असिंगबनेना खलिब्रा आइन बुनंगना खुत्ता पायरगा हेता सानबा याबा पोला मधुरा आनंद हारकी अरु तारगदी फरे सार मयाम हाइबियु जनता गरासता सपिरुनु अदोंगी मतेंग सिंगदो अखोइना पांगलगे अदु इतारगदी अखोइ मसिगे थपासे लोने तोकलगे मी सिंग असे आइंगोंदा लाकपगी महत्ता अदोमदो इना लाहानबियु अदु इतारगदी ने यामना हरावगनी अदु करिगुमा जनता गरासकी ममांदा कनागुमा मना लेप्तुना मतेंग निबो इतारगदी अखोइ मतेंग सोइदना पांगनी अदुगा इबानी सी अमुहना उन्नदबो ओइसि हायदुना हक मफम अदुदि चटखिरामे आनंदगी मवोंग मतौ अदु उबा मतमदा चंद्रशेखरना मसि नुपा असिगी ममिंग मथा लेफम लोइना खंगतोरो हायदुना माकी ऑफिसर अमदा हायरमे नोंगालपु मतमददी चंद्रशेखरना आनंदगी मामा सुरेश अमसुंग माकी नुपी अमसुंग दिव्याबु हैदराबाद ता पुरखी मखोय जनता गैरेज रोमदा लाखिरमे मखोय बुबु मतमदा सत्यमजी यामना हराउजरमी सैतमना सुरेशदा माकी मुंग मनुंगसिंग अदुबु लोइना ताक्लमी सुरेशनाजु माकी मचानुपीबु मसक ताखिरमे सैतमना आनंदी कमदौरी हायदुना हंगलमी तंजा अदुरा आनंदसु लाक्लमी
Anand kamdori habdo masada hangu haiduna Suresna harami. Chandrasekhar Saitam Dharaki, Nambu Wasakitane. Janata Giriski Mami Ama Fauba, Ananda Tahalo Haiduna, Atubu Mahak, Mapomasida Muhalakle, Adugo Mahakase, Adongi Nitini Yong Makala Chatuna Lairabani. Mahal Tori Batabase, Thai and Suresna Kiduna, Mahapum of Pomasidagi, Todana Bagidamata Puki Batabado, Mapomasid Laktuna Mutore. Satyam Naraki, ay mahagase, ay non pa anang gimachana pa ni Habakangde. Angang urikando ukibudagi hena mutawabu udri. Why rutaba matamda geres to gimising ado, yam haraujarami, maramdi, Makogi boss ase, Makogi boss kimachana pa idon leram bagidamutani. Satyam Naraki nang namahapu mapamasidi pudra chatpa pam taragadi, Adam pudra chat kibayagani. I don't know when that thing from the piroi. Why rutaba matamna Suresna, Nangi fly ticket kaklabani. Nasidagi talk taragadi, Chatkiba Yaragani. Aduna nang mapinoro chalo aduga salasi hadan harami. Alan haraki, Adom naibu, Ima ipagi, Awat padula hendabi gola kibani, Adubu, I will see biba topa mi karasulabani. I masigi mung manumase, Tadukuna chapati palmde. Suresna haraki, Nang mapomasidane, Laiduna kanaroi, Mapomadunangi pusi apava malegani, Nanga diagazu engagement or dabani. Alan haraki, Mahagase, Mapomasida labor matamda, Yam Nungagani, Mapama to the lake Taragadi, Mahagase, Nungai but upon the Rodabani. Adubunang Shigani Haidana, Suresna Haraki, Mapomasida Ina, Agina Tum Yokza Beach and the Pieto, Sikrabani. Maramaduna Ina, Agichan the Pise, Mapomasida Taratuna, Sikibato Palmde. Aina Mahapu look happy when the young Papamzarwe. Maramaduna Ina Nawanda Kutlun Raduna, Salasi Haribani Haiduna, Suresna Ananda Harami. I chatpang mo haduna Thai na mapana hakiba dugumna anan so harami maduna Suresna harki nang dia pambra natraga masigi janata geresa je pambra ishona mingonda nungaiba piba matamda punna pidabani adun nang ama khalu haduna dia pambra janata geres pambra haduna hangnami anan khanbam khangide mang dia lo unchiladu harki aina ngauni ngedegi aise ima ipai masa khangdabani nahaki babasna agi pumnam oibani Mala Gidamata, Kayaka Toki, I put Pussy a Masupikibani. I know Magi Tamoise, Nuaro the Vidito Palm de Aduna, Mahana Opsan and Nipirisita, a Yamadi Kangani, Animak de Lauroi. Nang Yaw the Naina Karam Hingani have say, I can pump Kang de Adabu. Masigi Mungase Yaw Taragade, Karam no Hingugani. Why do Tamatam the Chandrasekaramasum Chacham, Gaktuna Yanglami, Aduga, Ananam Hataraki. Nang Nakoiba Bagimatung in the Chakro Hadan Haraki. Aduga aibu pusigi oina kautokro haidna so haraki aina haise amutta de yabiyu nang aingonda iso hena phabana pa phangani haidna hajarami an machin hajari ba wahai adu maminadi wahai atopa ma hajari bani khwaide ki phabana pa dudi aina mafam asira thamamduna chaturi bani haidna diana khumlaki aina nga ngoli matamdagi nangna torokpa nangi wakalon khudima se loina pamduna rakhibani aduga ngasi su nangi wakalon se aina ikai khumnagani Adu nang ngasi lebliba wakalon nangi firebasnati aibu punsi chupati wahan duribani adu nang nuaina dililu ko hadna dia kapcharami dia masung anangi matawadu uba matamda Suresh mathanda kapcharami anana mahakna mahaki mani do unchiladuna ima aina lan kheba kya laitaragasu imana ngapiyuko Chandrasekhar na asuk phagraba mari se nanu hodoktuna chalibase karigino hadna cherami mada ananna Ma manangi flight to matam moram nani haduna mahakpo chatna bigidamata harami dia yumda halakpa matamda mahak chaba thakpa yaramde chaba khudingi mahak kapcharami mahana yum maduda anangi khudam kya dubu uraduna mathanda kapcharami dia gi matawasi yengba ngamdraduna dia gi mamana mahakki mamana bigi machanpa aduga dia ga engage tawrame nomanu widang amada anana phamduna leringai matamda Raghavan namasung mahakki nabi ado party chalui haidna yu ngaur ka laklame makoi ni gi matawdu uba matamda mapadu mathwayam nungajramde karisu haramdra mahak imungda changkhirame nongal pa matamda anana Raghavan gi manakta laktuna nakoi na ngarang numidang tawkhibado bawa chawdu yamna nungagidabani aduna matung tawduna bagidamukta harame madura Raghavan na akhoina tawniba kusi tawguni masi akhoi gi yumni nangi kari haklai haidun harame tanjadura Raghavan gi nupi Mukesh ki machana pira tholaki Mada karino lawnari se haidun hangba matamda Raghavan na akhoi ni se normal oidi haidun mahana hari haidun haraki karino akhoi bu normal oidi haiduna Raghavan gi nupi duna ananda monjandun harami tanjadura imung manungi mi khudima dusu loin tholaklame
ꯑꯩꯈꯣꯏꯁꯤꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨꯗꯤ ꯑꯩ ꯍꯥꯏꯈꯤꯗꯦꯅ ꯑꯗꯨ ꯇꯥꯔꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯃꯥꯡꯗꯗꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯔ ꯈꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯦꯠ ꯅꯥꯏꯠ ꯄꯥꯔꯇꯤ ꯇꯧꯕꯁꯦ ꯐꯠꯇꯕ ꯊꯕꯛ ꯑꯣꯏꯔꯕ꯭ꯔꯥ ꯅꯨꯃꯤꯗꯥꯡꯗ ꯃꯧ ꯑꯃꯅ ꯌꯨꯝ ꯑꯗꯨꯗ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯥꯛꯄꯁꯦ ꯐꯖꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯅꯟꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛ ꯊꯥꯔꯝꯃꯤ ꯑꯅꯟꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯥꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪꯅ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯑꯗꯨꯝꯅ ꯌꯥꯒꯅꯤ ꯍꯥꯏꯕꯗꯤ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐ꯭ꯂꯥꯋꯔ ꯄꯣꯠ ꯑꯃ ꯄꯥꯏꯔꯗꯨꯅ ꯐꯛꯂꯥꯡꯗ ꯀꯟꯅ ꯊꯣꯝꯂꯗꯨꯅ ꯂꯥꯎꯔꯛꯈꯤ ꯑꯁꯤꯗꯒꯤꯗꯤ ꯄꯥꯔꯇꯤ ꯑꯃꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯔꯥꯘꯋꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯄꯥꯝꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯐꯤꯔꯣꯜ ꯄꯦꯛ ꯇꯧꯗꯨꯅ ꯊꯣꯛꯂꯛꯈꯤꯔꯝꯃꯤ ꯃꯃꯥꯅ ꯊꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯇ꯭ꯌꯝꯗ ꯐꯩꯅꯥꯝ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯁꯇ꯭ꯌꯝꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏ ꯑꯁꯦ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯈꯜꯂꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯆꯠꯆꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯡꯂꯝꯗꯦ ꯅꯣꯡꯃꯗꯤ ꯒꯔꯥꯖꯇ ꯑꯅꯟꯅ ꯒꯥꯔꯤ ꯁꯦꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ꯁꯪꯀꯔꯅ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯑꯅꯟ ꯆꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯃꯨꯝꯕꯥꯏꯗ ꯊꯦꯡꯅꯈꯤꯕ ꯑꯅꯨ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯨꯅ ꯑꯅꯟꯗ ꯀꯔꯦꯝꯅꯗꯨꯅ ꯒꯦꯔꯥꯖ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯛꯂꯕꯅꯤꯅ ꯄꯨꯡꯁꯪ ꯁꯪꯉꯦꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯅꯟꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ ꯖꯅꯇꯥ ꯒꯦꯔꯦꯖ ꯑꯁꯤꯗ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯗꯤ ꯅꯪ ꯑꯩꯒ ꯆꯠꯃꯤꯟꯅꯔꯀꯥꯟꯗꯗ ꯅꯪꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯟꯕꯨ ꯃꯍꯥꯛꯅ ꯃꯌꯨꯝ ꯇꯝꯅ ꯄꯣꯔꯛꯈꯤꯔꯝꯃꯤ ꯑꯅꯟ ꯑꯃꯁꯨꯡ ꯑꯅꯨ ꯑꯗꯨ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯅꯨ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯆꯟꯗ꯭ꯔꯁꯦꯈꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯨꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯂꯤꯁ ꯑꯃꯒ ꯃꯍꯥꯛꯀ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯇꯥꯏꯃꯤꯡ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯑꯅꯨꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ ꯑꯗꯨꯒ ꯑꯅꯨꯅꯗꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯥꯝꯂꯝꯗꯦ ꯗꯤꯌꯥꯒ ꯑꯅꯟꯒ ꯀꯥꯏꯅꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤꯗꯤ ꯑꯅꯨ ꯑꯅꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯅꯨꯅ ꯑꯅꯟꯕꯨ ꯊꯃꯣꯏꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯅꯟꯅꯗꯤ ꯀꯔꯤꯝꯇ ꯈꯟꯈꯤꯗꯕꯅꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯑꯅꯟꯒ ꯑꯩꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯟꯗꯤ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯆꯟꯗ꯭ꯔꯁꯦꯈꯔꯅꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯣꯏꯗꯕ ꯉꯥꯡꯂꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯅꯨꯡꯁꯤꯅꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯅꯟꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇꯅꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯑꯅꯨꯅ ꯃꯨꯝꯕꯥꯏꯗꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗ ꯑꯅꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯑꯅꯤ ꯃꯨꯝꯕꯥꯏꯗ ꯎꯅꯈ꯭ꯔꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯑꯁꯤ ꯑꯃꯠꯇ ꯃꯥꯟꯅꯔꯝꯗꯦ ꯃꯄꯥ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯍꯥꯏꯔꯛꯈꯤ ꯑꯅꯟꯒꯤꯗꯤ ꯅꯨꯄꯤ ꯑꯃ ꯂꯩꯈ꯭ꯔꯕꯅꯤꯅꯦ ꯃꯗꯨꯗ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯉꯤꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯪꯕ ꯃꯇꯝꯗ ꯑꯅꯟ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕꯅꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯥꯝ ꯊꯨꯅꯁꯨ ꯅꯨꯡꯁꯤꯅꯔꯤꯕ ꯑꯗꯨꯒ ꯀꯝꯗꯧꯅ ꯑꯩꯗꯤ ꯆꯤꯡꯅꯩ ꯃꯗꯨꯗ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒ ꯃꯥꯒ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯊꯥ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯔꯝ ꯑꯗꯨ ꯅꯪ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯂꯣ ꯑꯅꯨꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯑनꯟꯒ ꯅꯕꯥꯅꯤꯁꯦ ꯌꯥꯝꯅꯕꯨ ꯐꯖꯔꯤꯅꯦ ꯌꯥꯝꯅꯕꯨ ꯂꯦꯝꯖꯔꯤ ꯑꯩꯗꯤ ꯕꯕꯠ ꯆꯠꯂꯒ ꯅꯈꯣꯏꯅ ꯌꯨꯝꯗ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯨꯅ ꯃꯗꯨꯗꯤ ꯊꯨꯃꯟꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯡꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯑꯩꯗꯤ ꯅꯪꯒ ꯍꯥꯟꯅꯗꯩ ꯈꯪꯅꯔꯛꯄꯅꯤꯅ ꯑꯩꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯔꯕꯅꯤꯅ ꯂꯨꯍꯣꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯑꯅꯟꯗ ꯅꯪ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗ ꯑꯅꯟꯅ ꯋꯥ ꯑꯗꯨ ꯈꯪꯂꯗꯨꯅ ꯑꯩ ꯒꯥꯔꯤ ꯁꯦꯝꯒꯗꯕ ꯂꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯁꯦꯝꯃꯒꯦ ꯍꯥꯏꯖꯟꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯩ ꯊꯣꯛꯂꯛꯈꯤ ꯑꯅꯟꯅ ꯑꯅꯨꯗ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯐꯖꯅ ꯄ꯭ꯔꯤꯄꯤꯌꯔ ꯇꯧꯔ ꯂꯥꯛꯑꯝꯒꯗꯕꯅꯤ ꯃꯗ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯤꯄꯤꯌꯔ ꯇꯧꯕꯗꯤ ꯂꯥꯏꯔꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯏꯕꯥꯅꯤ ꯑꯁꯦꯡꯕ ꯑꯣꯟꯊꯣꯛꯑꯁꯨ ꯌꯥꯒꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯅꯟꯅ ꯑꯅꯨꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤ ꯁꯩꯇꯝꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛꯇ ꯀꯔꯣꯔ 2,000ꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯅꯟ ꯑꯃꯨꯛ ꯀꯥꯔꯟ ꯇꯥꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯥꯎꯔꯝꯃꯤ ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯃꯍꯥꯛꯀ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯨꯀꯦꯁ ꯑꯅꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯁꯤ ꯀꯔꯤꯝꯇ ꯍꯣꯡꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯅꯟꯗ ꯍꯥꯏꯔꯝꯃꯤ ꯑꯩꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ ꯑꯗꯨꯒ ꯁꯩꯇꯝ ꯍꯣꯏꯗꯤ ꯊꯥꯏꯅꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤꯡꯁꯦ ꯃꯈꯣꯏ ꯁꯨꯡꯇꯥ ꯇꯥꯔꯣꯏ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯒꯅꯤ ꯅꯈꯣꯏꯗꯤ ꯌꯪ ꯖꯦꯅꯦꯔꯦꯁꯟꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯦ ꯈꯪꯒꯅꯤ ꯅꯍꯥꯛ ꯅꯤꯡꯊꯧꯒꯨꯝꯅ ꯍꯤꯡꯕ ꯄꯥꯝꯗꯕ꯭ꯔꯥ ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ ꯑꯩ ꯂꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯨꯀꯦꯁꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗꯣ ꯊꯥꯗꯣꯛꯎ ꯃꯨꯀꯦꯁꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯦ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅꯤ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯄꯥꯝꯕ ꯈꯔ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯀꯥ ꯍꯦꯟꯕ ꯊꯕꯛꯁꯨ ꯈꯔ ꯑꯗꯨꯝ ꯇꯧꯕ ꯇꯥꯕꯅꯤ ꯃꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯕ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎ ꯇꯥꯕꯅꯤ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯇꯥꯕꯅꯤ ꯃꯨꯀꯦꯁꯅ ꯃꯈꯥ ꯇꯥꯔꯛꯈꯤ
ꯑꯩꯅ ꯊꯥꯕꯗ ꯅꯪꯁꯦ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯁꯥꯏꯟꯁꯀꯤ ꯁꯥꯇ꯭ꯔꯅꯦꯅ ꯇꯥꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯪꯒꯤ ꯁꯕꯖꯦꯛꯇꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯖꯪꯒꯜ ꯑꯃꯗ ꯅꯣꯡꯁꯥ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯗꯨ ꯐꯥꯔꯒ ꯆꯥꯏ ꯑꯗꯨꯝ ꯍꯥꯠꯄ ꯇꯥꯕꯅꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯦꯆꯔꯅꯤ ꯑꯟꯅ ꯍꯥꯏꯔꯛꯈꯤ ꯆꯨꯝꯃꯤ ꯅꯪ ꯍꯥꯏꯗꯣ ꯅꯣꯡꯁꯥꯗꯣ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯐꯥꯔ ꯆꯥꯕ ꯇꯥꯕꯅꯤ ꯑꯗꯨ ꯃꯁꯤꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤꯗꯗꯤ ꯅꯣꯡꯁꯥꯗꯣ ꯑꯩꯅꯤ ꯑꯗꯨꯒ ꯁꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯅꯍꯥꯛꯅꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯇꯧ ꯍꯥꯟꯅꯒꯤ ꯒꯔꯥꯖꯀꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯍꯣꯡꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜꯒ ꯈꯟꯕ ꯂꯩꯇ꯭ꯔꯕꯅꯤ ꯈꯨꯗꯛꯇ ꯐꯣꯟ ꯇꯥꯍꯜꯂꯕꯅꯤ ꯃꯨꯀꯦꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯔꯒ ꯊꯣꯛꯂꯛꯈꯤ ꯃꯨꯀꯦꯁꯄꯨ ꯈꯥꯝꯂꯗꯨꯅ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯕꯕꯥꯆꯧꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯆꯧꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯟꯅꯈꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯆꯤꯡꯅꯕꯅꯤ ꯇ꯭ꯔꯛ ꯑꯗꯨ ꯃꯄꯨ ꯂꯩꯇꯕ ꯇ꯭ꯔꯛꯅꯦ ꯍꯥꯏꯗꯨꯅ ꯇꯥꯏ ꯑꯩꯅ ꯆꯤꯡꯅꯕ ꯑꯁꯦ ꯅꯪꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯤꯡꯅꯕ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯣꯏꯔꯛ ꯇꯥꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯃꯨꯀꯦꯁꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯖꯅꯇꯥ ꯒꯔꯥꯖꯀꯤ ꯃꯇꯥꯡꯗꯣ ꯌꯥꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯀꯌꯥ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ ꯃꯗꯨ ꯁꯤꯑꯦꯝꯅ ꯍꯥꯏꯔꯛꯈꯤ ꯖꯅꯇꯥ ꯒꯔꯥꯖꯇꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯗꯨꯒ ꯑꯅꯧꯕ ꯑꯉꯥꯡ ꯑꯃ ꯂꯥꯛꯑꯦ ꯍꯥꯏ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯗꯤ ꯁꯩꯇꯝꯗꯒꯤꯁꯨ ꯍꯦꯟꯅ ꯖꯥꯊꯤ ꯍꯥꯏꯗꯨꯅ ꯇꯥꯏ ꯅꯪ ꯃꯈꯣꯏꯒ ꯌꯦꯟꯅꯗꯨꯅ ꯂꯩꯔꯅꯨ ꯍꯥꯏꯗꯨꯅ ꯁꯤꯑꯦꯝꯅ ꯍꯥꯏꯔꯝꯃꯤ ꯄꯩꯁꯥꯒ ꯊꯋꯥꯏꯒ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯃꯈꯥ ꯇꯥꯔꯝꯃꯤ ꯑꯣꯄꯣꯖꯤꯁꯟꯗ ꯂꯩꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯃꯨꯀꯦꯁꯀꯤ ꯑꯁꯥꯎꯕꯗ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯥꯞꯄꯒꯨꯝꯅ ꯃꯍꯥꯛꯅ ꯒꯦꯔꯦꯖꯀꯤ ꯑꯣꯅꯔ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯗ ꯋꯥꯍꯟꯗꯨꯅ ꯂꯩꯔꯕꯅꯣ ꯔꯥꯘꯕꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯗꯣꯝꯗ ꯋꯥꯍꯟꯕꯁꯤ ꯎꯕ ꯃꯇꯝꯗ ꯏꯀꯥꯏꯕ ꯑꯃ ꯐꯥꯎꯔꯕꯅꯤ ꯑꯗꯣꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯕꯤꯔꯕꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯁꯨ ꯄꯥꯝꯃꯤ ꯖꯅꯇꯥ ꯒꯦꯔꯦꯖ ꯑꯁꯦ ꯃꯥꯡꯍꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯃꯨꯀꯦꯁꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯑꯩꯅ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯣꯠꯅꯈ꯭ꯔꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯁꯤꯑꯦꯝ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯖꯅꯇꯥ ꯒꯦꯔꯦꯖ ꯑꯗꯣ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯂꯝꯃꯗꯕꯅꯤ ꯑꯩꯕꯨ ꯃꯊꯪ ꯁꯤꯑꯦꯝ ꯑꯣꯏꯍꯟꯕꯤꯌꯨ ꯅꯪꯁꯨ ꯀꯥꯟꯅꯒꯅꯤ ꯑꯩꯁꯨ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯨꯀꯦꯁ ꯑꯃꯁꯨꯡ ꯔꯥꯘꯕꯅ ꯔꯨꯂꯤꯡ ꯄꯥꯔꯇꯤꯕꯨ ꯏꯟꯊꯨꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯒꯨꯟꯗꯥ ꯀꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯁꯤꯗ ꯏꯔꯥꯡ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯨꯀꯦꯁꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯀꯔꯤꯒꯨꯝꯕ ꯏꯔꯥꯡꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡ ꯑꯣꯏꯍꯟꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯃꯐꯝ ꯀꯌꯥꯗ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯣꯁꯅ ꯉꯥꯎꯖꯕ ꯅꯨꯄꯤ ꯑꯗꯨ ꯕꯣꯁꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯑꯃꯗ ꯂꯨꯍꯣꯡꯂꯗꯨꯅ ꯃꯆꯥ ꯄꯨꯔꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯁꯦꯝꯕ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥ ꯂꯩꯔ ꯐꯥꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯩ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯩꯇꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯂꯥꯛꯂꯤꯕꯁꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯄꯥ ꯑꯗꯨ ꯁꯤꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯩꯇꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯒꯤ ꯁꯨꯝ ꯈꯟꯗꯨꯅꯗ ꯂꯩꯗꯣꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯝꯇ ꯈꯜꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯣꯁꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯒꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯆꯥꯗꯧꯅ ꯌꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯗꯨ ꯌꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅꯤꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯦꯔꯤꯌꯦꯜ ꯕꯣꯝ ꯀꯌꯥ ꯄꯣꯈꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯤ ꯀꯌꯥ ꯑꯁꯤ ꯑꯅꯥ ꯅꯪꯈꯤ ꯑꯁꯤ ꯑꯅꯥ ꯅꯪꯕꯗꯨꯗ ꯕꯣꯁꯀꯤ ꯅꯨꯄꯤ ꯂꯨꯍꯣꯡꯒꯗꯧꯔꯕ ꯑꯗꯨꯁꯨ ꯌꯥꯎꯈꯤꯔꯝꯃꯤ ꯕꯣꯁ ꯅꯨꯄꯤ ꯑꯗꯨ ꯁꯤꯈꯤꯕꯗꯒꯤ ꯃꯍꯥꯛ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯃꯤ ꯕꯣꯁꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯆꯥꯁꯛꯅ ꯌꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯃꯇꯝꯗ ꯁꯩꯇꯝꯒꯤ ꯅꯨꯄꯤꯅ ꯊꯦꯝꯂꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯕꯣꯁ ꯒꯦꯔꯦꯖꯀꯤ ꯊꯕꯛ ꯇꯧꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯆꯟꯗ꯭ꯔꯁꯦꯈꯔꯅ CCTV ꯐꯨꯇꯦꯖ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯃꯤ ꯈꯔ ꯊꯦꯡꯅꯈꯤ ꯑꯅꯟꯅ ꯁꯠꯌꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯁꯩꯇꯝꯕꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁ ꯀꯌꯥꯅ ꯁꯩꯇꯝꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯂꯣꯏꯅ ꯀꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯁꯩꯇꯝꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯕꯣꯁꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯄꯨꯂꯤꯁ ꯀꯌꯥꯅ ꯍꯥꯏꯈꯤ ꯃꯍꯥꯛ ꯑꯁꯤ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯕꯣꯁꯅ ꯁꯤꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯁꯤꯈꯤꯕꯩꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈꯟꯗꯨꯅ ꯂꯩꯅꯔꯝꯃꯤ ꯀꯃꯤꯁꯅꯔ ꯑꯃꯁꯨꯡ ꯆꯟꯗ꯭ꯔꯁꯦꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯣꯈꯥꯏꯔꯤꯕ ꯕꯣꯝꯁꯤꯡ ꯑꯁꯦ ꯇꯦꯔꯣꯔꯤꯁꯅ ꯇꯧꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯀꯃꯤꯁꯅꯔ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯇꯦꯔꯣꯔꯤꯁꯅ ꯇꯧꯕ ꯅꯠꯇꯦ ꯃꯁꯤ ꯂꯣꯀꯦꯜꯅ ꯇꯧꯕꯅꯤ ꯃꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯕꯣꯝꯗꯒꯤ ꯀꯔꯤꯗꯒꯤ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯂꯣꯀꯦꯜ ꯃꯦꯗ ꯉꯥꯛꯇꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁꯅꯤ ꯍꯥꯏꯗꯨꯅ ꯀꯃꯤꯁꯅꯔꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯏꯕꯤꯗꯦꯟꯁ ꯌꯥꯎꯗꯅ ꯍꯦꯛꯇ ꯅꯍꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯄꯤꯅꯤꯌꯟ ꯑꯃꯅ ꯃꯁꯤ ꯏꯕꯤꯗꯦꯟꯁ ꯑꯣꯏꯔꯒ ꯃꯁꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯦ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯑꯗꯨ ꯊꯦꯡꯂꯝꯃꯤ
उपाय लेतदुना चंद्रशेखर जनता गैरेज लाक्लमी अदुगा आनंद मतेंग पांगनबगीदमक्ता हारमी मसी मफम असे अइनने मी मयामगी मतेंग पांगफम मोरबा लाइसंगनि हादुना खलुदबनि अदुबु ngasidi मसीगी मगुन असे तसिंगना खंगले अइना हंदक पोखारिबा बोम असे मसी टेररिस्ट नते लोकल ननि हाबसे खंगबदगिदी इन्वेस्टिगेशन तौगे हादुना हारिबा मतमदा कमिश्नर नाइगोंदा थिंगबा पिरै मसी अचौ असा क्या याउरि हाबसे खंगमंगमे मरम अदुना नखोइदगी मतेंग निबा लाक्लिबनि सैतमना हरखि अखोइना पुलिसता मतेंग निरुबदि करिसु कायदि अदुबु पुलिसना अखोइदगी मतेंग निरकपा हाबसे यामना चावरबा थबा अमनि अखोइ सोइदना मतेंग पांगनी अदुगा पुलिसका जनता गैरेजका पुल्लदुना तौबा मतमदा कनानाबु लाक्चेबा ngamgani हाइदुना हारमी आनंद चंद्रशेखरगी ऑफिसता लाक्तुना सीसीटीवी के आदु येंबा मतमदा महान मिसक अमा उरमी मिसक अदु ममांग तकता माइनिंग जोनदा राघवनगी मी सिंगदु उरमी महान मसी राघवनगी मीने हाइबसि खंगबा ngamखि आनंद बोम पोखाइब्रा चेनबा नुपा मचा सिंग अदुबु खंगलकपदगिदी महांगना मखोइना तुमलिंगै मतमदा चंगलक्तुना मफम अदुरा लैरिबा मी सिंग अदुबु लोइन हाटखिरमी मफम अदुरा लैरिबा मी सिंग अदुसु हनबलेतना मखुत थाखिबनि अदुबु आनंद मखोइबु मिनुंगसि लेतना लोइन हाटखिरमी आनंद जनता गरास लाखि अदुगा महाक सत्यम गु नखि मफम अदुदा सत्यम गी मी सिंगसु लैरमी माकि नुपिसु लैरमी आनंद सत्यम धारखि बोस असे मथंद सिजब नते महाकपु हाटपनि कनाना हालिबनो हाइदुना हंगबा मतमदा राघवन हाटपनि हाइदुना हारखि मदा ममा अदुना करम राघवन मदा आनंद हारखि अखोइगी राघवन नि नंदी मतौ करमना खंगलिबनो हाइदुना हंगबा मतमदा आनंद महाना बोम पोखाइबदा चेनरिबा आंगांसिंग अदुबु दंदी पीबा लोरबा मतुंग थोलकपा मतमदा बोसकी गारी अदो जंगल लमदा थेनरमी जंगल अदुदा महाकी फोन अदु यावमी फोन अदुदा इरोइ लोइबा फोन से कनागिनो हाइदुना अइना तौसनबा मतमदा ट्रक ड्राइवर अमना पारखि ट्रक ड्राइवर अदुना अंगोंदा सत्यमगी मचानुपासी कनागुमा मी खरगा मफम खंगदबा जगा अमदा तिंदुना लेरे करिनो हाइदुना येंगेना चंगबा मतमदा मफम अदुदा बोम क्या प्लानिंग तौबदु उरमी मदुदगिदी महांगना बोस ता फोन तौबनी बोस ना मसिगी पावसे कनामता हाइगनु वावा लाउगनु हाइदुना बोस मफम अदुदा लाक्लमी मफम अदुदा महांगना राघवन बोम प्लान तौबगी लेरंबा मतौबदु उबा मतमदा राघवन नंगना तौरिसा करिनो मसी सैतम तारगदी महा करी खंगनी आई मसिगी वासे कनामता हाइरोय नपादसु हाइरोय चलसि लाओ हाइदुना महापु चिंगमी अदुबु राघवन बोस मफम अदुदा उतुपना थादुना हाटखिरमी वारी अदु लीबा लोरबा मतुंगदा सैतमना आनंदा अरुइ तारगदी करी तौसिके हाइदुन हंगलमी मदा आनंद हारखि राघवन से हातोख्रसि वहाय अदु ताबा मतमदा राघवनगी ममादी नगी नचा मथंदा पोकपनि मदुबु करमना हातुनो हाइदुन हारमी ममाना महापु कौरगा अमुतदि वारी सानदुना येंगु फुगेसु फुबियो हाइदुन हारमी मदा आनंद हारखि महाकी अंगांग ओरिङै मतमदा महाकना बोस की तंपाक्ता सानखिबनि अदुबु बोस महाना हाटपा ngam taragadi अखोइसु महाना लोइना हाटपा ngamgani अखोइगी वा माक्ता तारोय मतम अदो हौचिति हौक्रे हाइदुना हारखि मदोम चाना चंगछलदुना आनंद हारखि राघवन से आगे नाइथोम यावजबि चानी महाक असि वैना करमना कथोक्तिनो वाइरु ता मतमदा सैतमना हारखि महाकति कथोकपदना मपोक ओइराबनि आंगांग ओरिङै मतमदा ममा मपा काइनाखरे महापु योपिरकपा ममा अपादुसु महाका काइनाखरे महाना थमोसेना नुसिजबा नुपीदुसु काइनाखरबनि मान हौजिक तौद्रिबा सैक्रिफाइस असिबु करिनो मागिनि हाइबदा करिमता लेत्रबनि मदुर मदोम चादुना सैतमदा हारमी अदुबु महाकसे अखोइगी इचानुपानि वाइरु ता मतमदा आनंद हारखि दोमसा आइसु नंगी नचानुपानि पुंसि चुप्पसे आई नंबु इमानि खंजदुरिबनि हाइदुना हारमी मफम अदुरा लैरिबा मिसिंग अदुना हारखि राघवन से आंगांग ओरिङैदा अखोइगी तंपाक्ता चावखिबनि अखोइना हाइबदा महा ज्ञान तारपा याय मा हौजिति यारोय मतमदो यामना हौख्रे हौजिति डिसिजन टेपकदबनि हाइदुना हारखि मफम अदुदा सैतमगी मखुरादुना हारखि सैतम राघवन से नंगी अमता ngaijरबा नचानुपानि नंगना सावरे हाइदुनाबु अदुमाइना लेपकनु हाइदुना हारमी सैतमना हौगलगा हारखि करिगुम्बो उजाव अमगी मसा क्या कथखिबा तारगसु उदुगी मरु अमसुंग उदुदि लेंगदना अदुम लेपतुना लेगदबनि हाइदुना हारमी वाइसे आनंदना सैतमदा अहांबा हे उनबा मतमदा हाखिबा वाइ अदुनि असम तौदना आनंद अमसुंग जनता गैरेजकी मीसिंग अदु राघवन अमसुंग मुकेशकी खोंगुल लिरखि मखोइना फैक्टरी अमदा लाक्लमी फैक्टरी अदुदा आनंद अमसुंग राघवनगी मीसिंग अदुगा खुथोंनरमी आनंद मखोइबु यामना तमथिना फुरमी
ꯍꯥꯠꯄꯁꯨ ꯌꯥꯎꯔꯝꯃꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯐꯥꯏꯠ ꯁꯤꯟ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯁꯤꯟ ꯑꯃꯁꯨ ꯑꯣꯏꯈꯤ ꯑꯅꯟ ꯑꯃꯁꯨꯡ ꯖꯅꯇꯥ ꯒꯦꯔꯦꯖꯀꯤ ꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯆꯪꯉꯛꯄ ꯃꯇꯝꯗꯗꯤ ꯃꯨꯀꯦꯁ ꯑꯃꯁꯨꯡ ꯔꯥꯘꯕꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯨꯀꯦꯁꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯌꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯃꯅꯨꯡ ꯉꯥꯛꯇꯅꯤ ꯁꯤꯈꯤꯕ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯃꯔꯤ ꯃꯇꯥꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯒ ꯃꯦꯀꯥꯅꯤꯛ ꯑꯃ ꯁꯤꯕ ꯃꯇꯝꯗ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯨꯀꯦꯁꯅ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯂꯗꯨꯅ ꯑꯅꯟꯗ ꯅꯝꯃꯝꯃꯤ ꯑꯗꯨꯒ ꯀꯥꯞꯀꯦ ꯇꯧꯔꯝꯃꯤ ꯑꯅꯟꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯌꯣꯠꯆꯩ ꯑꯗꯨꯅ ꯃꯨꯀꯦꯁꯇ ꯊꯣꯝꯃꯝꯃꯤ ꯑꯗꯨꯒ ꯃꯨꯀꯦꯁꯀꯤ ꯃꯀꯣꯛꯇ ꯑꯃꯨꯛ ꯊꯣꯝꯃꯝꯃꯤ ꯑꯗꯨꯒ ꯃꯨꯀꯦꯁ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈꯤꯔꯝꯃꯤ ꯑꯅꯟ ꯑꯃꯁꯨꯡ ꯔꯥꯘꯕꯟ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ ꯑꯅꯟ ꯔꯥꯘꯕꯟꯕꯨ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯔꯥꯘꯕꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯖꯔꯛꯈꯤ ꯑꯗꯨꯃꯛꯇꯕꯨ ꯑꯅꯟꯅ ꯔꯥꯘꯕꯟꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯐꯨꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯔꯥꯘꯕꯟꯅ ꯑꯅꯟꯗ ꯑꯩꯁꯦ ꯅꯪꯒꯤ ꯅꯌꯥꯝꯕꯅꯤꯅꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯆꯥꯎꯔꯛꯈꯤꯕꯅꯤ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯅꯥꯝꯇ ꯔꯥꯘꯕꯟꯗ ꯈꯨꯠ ꯊꯥꯕ ꯉꯝꯂꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯔꯥꯘꯕꯟꯒꯤ ꯃꯄꯥ ꯁꯩꯇꯝ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯁꯦ ꯅꯪꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥꯅꯨꯄꯥꯅꯤ ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯔꯥꯘꯕꯟꯅ ꯀꯌꯥꯔꯛ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯁꯩꯇꯝꯅ ꯌꯣꯠꯆꯩ ꯑꯃ ꯄꯥꯏꯔꯗꯨꯅ ꯔꯥꯘꯕꯟꯕꯨ ꯃꯀꯣꯛꯇ ꯊꯣꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯁꯪꯀꯔ ꯍꯣꯏ ꯀꯌꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯁꯩꯇꯝꯅ ꯍꯥꯏꯔꯛꯈꯤ ꯖꯅꯇꯥ ꯒꯔꯥꯖꯀꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯔꯥꯟꯕ ꯇꯧꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯁꯦ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯑꯁꯤꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯣꯡꯃ ꯗꯤꯋꯥꯂꯤꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯅꯟ ꯑꯃꯁꯨꯡ ꯁꯩꯇꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯅꯟꯗ ꯃꯍꯥꯛꯀꯤ ꯃꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯕꯛ ꯑꯃ ꯄꯨꯗꯨꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ ꯃꯗ ꯃꯃꯥ ꯑꯣꯏꯔꯕꯤ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯈꯤ ꯉꯁꯤꯗꯤ ꯗꯤꯋꯥꯂꯤꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯛ ꯑꯗꯨ ꯆꯠꯂꯨꯔꯅꯨꯗꯅ ꯗꯤꯋꯥꯂꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯝꯕ ꯏꯃꯨꯡ ꯑꯃꯕꯨ ꯉꯥꯜꯍꯟꯕ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯑꯅꯨ ꯑꯗꯨ ꯕꯝꯕꯨꯂꯥ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯊꯥꯎꯃꯩ ꯀꯌꯥ ꯊꯥꯟꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯗ ꯑꯅꯨꯅ ꯍꯥꯏꯔꯛꯈꯤ ꯉꯁꯤꯗꯤ ꯑꯩꯅꯅꯦ ꯗꯤꯋꯥꯂꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩ ꯄꯔꯦꯡ ꯄꯔꯦꯡ ꯊꯥꯜꯂꯗꯨꯅ ꯑꯩꯅ ꯗꯤꯋꯥꯂꯤ ꯑꯁꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯅꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯅꯟ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯇꯥꯡ ꯑꯁꯤꯗ ꯖꯅꯇꯥ ꯒꯦꯔꯦꯖꯀꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯈꯤ ꯃꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ 30Kꯒꯤ ꯃꯥꯏꯜꯁ꯭ꯇꯣꯟꯗ ꯂꯩꯖꯔꯤꯕꯅꯤ ꯃꯌꯥꯝ 30K ꯌꯧꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯑꯗꯣꯝꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯒꯤꯐ ꯑꯋꯦ ꯑꯃꯁꯨ ꯊꯝꯖꯔꯤ ꯃꯁꯤ ꯄꯥꯝꯕꯤꯔꯕꯗꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯤꯕ ꯂꯤꯡꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯑꯗꯣꯝꯅ ꯀꯦꯁꯀꯔꯣꯗ ꯑꯦꯀꯥꯎꯟꯠ ꯑꯃ ꯍꯥꯡꯕꯤꯔꯗꯨꯅ ꯑꯩꯒꯤ ꯀꯣꯗ KNG25 ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯁꯥꯏꯟ ꯑꯞ ꯇꯧꯕꯤꯌꯨ ꯀꯦꯁꯀꯔꯣꯗ ꯄꯣꯠ ꯑꯃ ꯂꯩꯕꯤꯌꯨ ꯑꯗꯨꯒ ꯑꯣꯔꯗꯔ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯕꯤꯒꯅꯨ ꯂꯛꯀꯤ ꯋꯤꯟꯅꯔ ꯑꯃꯗ ꯕ꯭ꯂꯨꯇꯨꯊ ꯁ꯭ꯄꯤꯀꯔ ꯑꯃ ꯄꯤꯖꯒꯅꯤ ꯑꯗꯨꯒ ꯂꯛꯀꯤ ꯋꯤꯟꯅꯔ 5ꯗꯅ ꯂꯨꯄꯥ 500 ꯃꯨꯛꯀꯤ ꯑꯣꯏꯕ ꯑꯃꯥꯖꯣꯟ ꯚꯥꯎꯆꯔ ꯑꯃꯁꯨ ꯐꯪꯕꯤꯒꯅꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯀꯦꯁꯀꯔꯣꯅ ꯑꯗꯣꯝꯗ ꯑꯦꯛꯁꯇ꯭ꯔꯥ ꯀꯦꯁꯕꯦꯛ ꯈꯔꯁꯨ ꯊꯝꯂꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯔꯤꯕ ꯂꯤꯡꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯁꯥꯏꯟ ꯑꯞ ꯇꯧꯕꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯗꯥꯏꯔꯦꯛ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯑꯩꯒꯤ ꯀꯣꯗ KNG25 ꯁꯤꯖꯤꯟꯅꯔꯕꯗꯤ ꯂꯨꯄꯥ 15 ꯐꯪꯕꯤꯒꯅꯤ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯃꯦꯟꯠ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯗ ꯊꯥꯒꯠꯆꯔꯤ